Channel asina mayambu amukkasu hana taramna okchari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlabu kubi singaduna subscribe amadi notification bell icon adada git launa amuktang nambira. Nongsu tili tai. Numit tarakpagi lambi sorakta misu kaya chanadre. Yamna pakhatna nungsa sor thabet honduna pokidok ama naitum tana mare ha kaduna yamna kina koirap yengduna lae. Asumna khalle. Aishi kadayda leiraga karamay mingda changlaga thawai hingani. Numitti ungta tasilagase. Tanja adumaktada yumda loiba hogdong macha ama chongduna kanna chele. Hui aduna mami sami hogdong macha aduna chenba da ui. Hui aduna hogdong macha ama uraba aduda khara pakhatpa pai. Hogdong macha adugi matung inaduna hui aduso tanare. Hui aduna tungdagi kaure. Ngaiko chanminasi. Madu tabda hogdong macha adu kibna loe. Khara hena yang chenje. Kanna tane. Hogdong adu ayo bithadana chele. Mathwai hingnaba. Amuksu hui aduna hai. I am the kire. I quit putting them to Sabinase. Kaya the Matat Hidibun Yemune. I will marry Machinja or whatever you want to bus. Hogdong so, gun the jelly. Huisho, gun the tani. Panayang jelly. Animak lit in the Chien Magi, Waban aloe. Kangogdana, Kak Laubagalina, Nong. Kan taragli. Nong malaktasum chien mangamlaptre. Uku matingni. Uku dagi manungda hogdong adu chensinkre. Hui adu so chensilli. Animak uku manung aduda laptak nong thuminare. Hogdong masado yamna kina. Masada thupsinduna thak nikre. Magi akiba matawda ubada hui adu na hai. Ay bukigano. Ay ipang kanamata laite. Ay so yam takire. Ay thawai hingnaba chalakpane. Ay mapusinga ay kaina khibne. Makhoi thibada ay thifam khangdana pungaw ngawre. Hui adugi wahay aduda kiba khara pharakpagum tawi. Masadi khara sagatjare. Makhoi de gadai de satkre. Aduga Nanga karamna kainariba. Makoi mapot machay hundoknaba hunaringai tanja adada aisu akang mafam thi duna chong chatpada mangna khibani. Aisu yunggi mapu aduna chai paiduna tanarakpadagi chelakpani. Aigi ima iyamba inausing chaina loina thomduna hatkre. Aisu utup amana langlakpani. Palhogdabagi pharabani aise. Nangi imung manung loina sikre. Aduga nang natumta hingore. Aiso itumta ngai. Ekoyani hingminarasi. Taibang mise yamna phatte. Makoise minungsi amata laite. Aikoina khara soiba uraga manakta laiba thangten utup chaitup singna hekta langai. Pijaningde maru marang huntoklaga aikoigi saruktam. Maduga suloinana Tina sabi koida. Makong hekka kawe. Nang di angangni bhab tadre. Taibang midi jiba khuding maktagi athoibani. Makhoi marakta leiraga makhoi na luna tawbirabadi yamna nungaiba mapo oigadoini. Aidi ayi yumbuduna aibu yamna luna tawbi. Phajana pija pithak tawi. Phajana tumhalle. Nungsina thambi. Makhoi na chatpa khuding aibusu puduna chatle. Aina sumakoibu udrabadi laiba ngamde. Pijabasu ahawba matung hakta pije.
ꯑꯀꯟꯕ ꯁꯔꯨ ꯁꯔꯥꯡ ꯑꯃꯠꯇ ꯄꯤꯖꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯀꯟꯕ ꯁꯔꯨ ꯁꯔꯥꯡ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ ꯃꯔꯛ ꯃꯔꯛꯇ ꯑꯀꯟꯕ ꯃꯔꯨ ꯌꯥꯎꯕ ꯁꯥ ꯄꯤꯖꯕ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯅ ꯆꯥꯏ ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯝꯂꯦ ꯅꯣꯡꯁꯨ ꯍꯥꯡꯗ꯭ꯔꯤ ꯀꯗꯥꯏꯗꯒꯤ ꯆꯥꯅꯕ ꯐꯪꯒꯅꯤ ꯑꯩꯁꯨ ꯄꯨꯛ ꯂꯥꯝꯃꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯡ ꯍꯥꯡꯂꯛꯀꯗꯕ ꯃꯥꯜꯂꯦ ꯑꯥꯗ ꯄꯜꯂꯤ ꯑꯃ ꯂꯩꯔꯤꯁꯤ ꯎꯕ꯭ꯔꯥ ꯃꯁꯤꯗ ꯑꯁꯨꯝ ꯆꯠꯂꯒ ꯌꯨꯝ ꯑꯃ ꯐꯥꯎꯖꯤꯟꯕ ꯌꯥꯕ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤꯗ ꯆꯠꯂꯒ ꯆꯥꯅꯕ ꯈꯔꯗꯤ ꯐꯪꯕ ꯉꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯀꯤ ꯇꯥꯏꯕꯪ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯑꯦ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯂꯨꯅ ꯇꯧꯏ ꯑꯍꯥꯎꯕ ꯄꯤꯖꯩ ꯍꯥꯏꯕꯗꯥꯏꯅꯦ ꯑꯩꯒꯤ ꯏꯄꯨ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯈꯪꯗꯦ ꯃꯈꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏꯕꯨ ꯍꯦꯟꯖꯥꯡ ꯑꯣꯏꯅ ꯆꯥꯕ ꯄꯥꯝꯕ ꯂꯩ ꯍꯨꯏ ꯅꯈꯣꯏꯕꯨꯗꯤ ꯃꯤꯑꯣꯏꯕꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯑꯩꯈꯣꯏꯒ ꯅꯈꯣꯏꯒ ꯃꯥꯟꯅꯗꯕ ꯇꯣꯉꯥꯟꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯅꯈꯣꯏꯗꯤ ꯌꯨꯝꯗ ꯌꯣꯛꯄ ꯁꯥ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯅ ꯌꯣꯛꯄꯤ ꯊꯥꯛꯄꯤ ꯑꯗꯨꯕꯨ ꯍꯧꯗꯣꯡ ꯑꯩꯈꯣꯏꯗꯤ ꯅꯝꯐꯨꯗ ꯄꯪꯂꯩꯗ ꯂꯩꯁꯤꯟꯕꯗꯒꯤ ꯌꯨꯝ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ ꯅꯪꯅ ꯍꯥꯟꯅ ꯂꯩꯔꯛꯄ ꯏꯃꯨꯡꯗꯨꯅ ꯅꯪꯕꯨ ꯍꯥꯠꯀꯦ ꯇꯧꯔꯛꯏꯕ ꯀꯔꯤꯒꯤꯅꯣ ꯋꯥꯔꯤꯗꯣ ꯑꯃꯨꯛꯇ ꯂꯤꯌꯨꯅꯤ ꯏꯁꯤꯡ ꯆꯥꯎꯕꯗ ꯉꯥ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯐꯥꯏ ꯌꯨꯝꯕꯨꯗꯣ ꯃꯍꯥꯛꯅ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯌꯥꯏꯐꯧ ꯊꯥꯗꯨꯅ ꯁꯨꯃꯥꯡꯗ ꯐꯧꯗꯣꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯉꯥꯁꯤꯡ ꯑꯗꯣ ꯃꯗꯨꯕꯨ ꯆꯥꯔꯨꯕꯅꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯇꯨꯝꯅ ꯊꯥꯗꯨꯅ ꯇꯥꯟꯊꯣꯛꯏ ꯃꯈꯣꯏꯅ ꯂꯧꯗꯨꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯆꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯇꯣꯛꯄ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯄꯤꯖꯗꯦ ꯆꯥꯛ ꯄꯤꯖꯕꯁꯨ ꯆꯒꯨꯝ ꯆꯅꯥꯏ ꯈꯔꯒ ꯃꯔꯨ ꯃꯔꯥꯡ ꯈꯔꯒ ꯑꯗꯨꯃꯛ ꯄꯤꯖꯩ ꯌꯥꯝꯅ ꯐꯠꯇꯦ ꯃꯈꯣꯏꯁꯦ ꯑꯗꯨꯗꯤ ꯌꯨꯝꯕꯨꯗꯨꯕꯨ ꯌꯥꯝꯅ ꯑꯋꯥꯕ ꯏꯃꯨꯡꯂꯥ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯅꯥꯛ ꯈꯨꯟꯈ꯭ꯔ ꯄꯣꯠꯅꯤ ꯐꯧ ꯆꯦꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯑꯩꯈꯣꯏ ꯂꯩꯕꯗꯒꯤ ꯎꯆꯤ ꯑꯃꯠꯇ ꯃꯈꯦ ꯂꯥꯡꯕ ꯉꯝꯈꯤꯗ꯭ꯔ ꯄꯣꯠꯅꯤꯅꯦ ꯃꯈꯣꯏꯒꯤ ꯂꯟꯊꯨꯡ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯗꯨꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯉꯝꯕ ꯅꯠꯇꯦ ꯃꯗꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅꯤ ꯃꯈꯣꯏꯅ ꯏꯃꯥ ꯏꯆꯤꯜ ꯏꯅꯥꯎ ꯀꯔꯝꯅ ꯍꯥꯠꯈꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯀꯔꯝꯅ ꯍꯤꯡꯍꯧꯔꯤꯕ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗ ꯉꯥꯁꯤꯡ ꯑꯗꯣ ꯐꯨꯡꯉꯥꯛꯇ ꯃꯩꯇꯥꯟ ꯈꯔ ꯑꯣꯝꯂꯒ ꯁꯃꯨꯛ ꯑꯃꯗ ꯈꯔꯥꯏ ꯑꯃꯗ ꯌꯥꯏꯔꯝꯃꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯃꯈꯣꯡꯅ ꯂꯥꯝꯗꯨꯅ ꯉꯥ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯃꯨꯛꯇꯒꯤ ꯉꯥꯁꯤꯡ ꯑꯗꯣ ꯃꯗꯨꯕꯨ ꯂꯣꯏꯅ ꯍꯩꯗꯣꯛꯇꯨꯅ ꯂꯩꯃꯥꯏ ꯆꯥꯏꯊꯣꯛꯏ ꯉꯥꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ 3-4 ꯆꯪꯗꯅ ꯄꯨꯛ ꯊꯟꯅ ꯆꯥꯔꯦ ꯈꯪꯍꯧꯗꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯥꯎꯅ ꯄꯥꯛꯊꯗꯨꯅ ꯆꯥꯔꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯅ ꯀꯟꯊꯔꯛꯄꯅꯤ ꯑꯩꯅ ꯈꯔ ꯄꯤꯛꯄꯒ ꯃꯇꯥꯏ ꯑꯣꯔꯞ ꯂꯩꯍꯧꯕꯒ ꯅꯪꯍꯧꯗꯕꯅꯤ ꯑꯩꯅ ꯆꯦꯜꯂꯒ ꯎꯄꯨ ꯃꯊꯛꯇ ꯐꯟ ꯆꯣꯡꯈꯠꯂꯒ ꯂꯣꯠꯇꯨꯅ ꯂꯩꯍꯧꯕꯅꯤ ꯑꯩꯅ ꯈꯪꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯈꯨꯗꯛꯇ ꯁꯤꯔꯦ ꯑꯩꯅ ꯃꯤ ꯇꯥꯂꯛ ꯌꯦꯡꯗꯨꯅ ꯄꯥꯏꯒ ꯆꯦꯟꯊꯣꯔꯛꯄꯅꯤ ꯃꯗꯨ ꯐꯥꯎꯕꯗ ꯑꯩꯕꯨ ꯎꯗꯨꯅ ꯎꯇꯨꯞ ꯑꯗꯨꯅ ꯂꯪꯂꯛꯄꯅꯤ ꯑꯩ ꯄꯥꯜꯍꯧꯗꯕꯅꯤ ꯑꯩꯁꯦ ꯁꯤꯒꯗꯕꯒꯤ ꯈꯖꯤꯛꯇ ꯉꯥꯏꯔꯝꯕꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯃꯄꯨ ꯅꯠꯇꯕ ꯃꯤꯁꯤꯡꯅ ꯇꯧꯁꯤꯟꯅꯔꯒ ꯐꯥꯒꯗꯕꯒꯤ ꯇꯧꯏ ꯐꯥꯒ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯅ ꯊꯣꯝꯂꯛꯄꯗꯒꯤ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯃꯥꯡꯗ ꯄꯣꯝꯗꯨꯅ ꯂꯩꯔꯤ ꯌꯥꯝꯅ ꯅꯥꯔꯤ ꯑꯩꯒꯤ ꯌꯨꯝꯕꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯔꯝꯒꯅꯤ ꯑꯩꯅꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯕꯅꯤ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏ ꯍꯤ ꯇꯣꯡꯗꯨꯅ ꯄꯣꯠ ꯆꯩ ꯍꯣꯟꯗꯨꯅ ꯆꯠꯂꯝꯒꯅꯤ ꯑꯁꯨꯝꯅ ꯍꯧꯗꯣꯡꯒ ꯋꯥꯔꯤ ꯁꯥꯟꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯀꯔꯤꯃꯇ ꯆꯥꯗ ꯊꯛꯇꯅ ꯊꯦꯡꯅ ꯇꯨꯝꯂꯦ ꯇꯨꯝꯄꯛ ꯇꯥꯁꯤꯟꯅꯔꯒ ꯏꯪꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯥꯁꯤꯟꯅꯔꯒ ꯍꯨꯏ ꯑꯗꯨꯒꯤ ꯃꯈꯥꯗ ꯍꯧꯗꯣꯡ ꯃꯆꯥ ꯑꯗꯨ ꯀꯨꯜꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗꯒꯤ ꯈꯔ ꯉꯥꯟꯊꯣꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯎꯀꯨ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯆꯥꯅꯕ ꯂꯩꯕ꯭ꯔꯥ ꯌꯦꯡꯗꯨꯅ ꯈꯔ ꯂꯥꯞꯅ ꯆꯠꯊꯣꯔꯛꯏ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯂꯨꯈꯥ ꯀꯣꯝ ꯑꯃ ꯊꯦꯡꯅꯔꯨꯔꯦ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯦ ꯑꯗꯨꯒ ꯄꯔꯞ ꯆꯦꯜꯂꯛꯏ ꯍꯨꯏ ꯑꯗꯨꯗ ꯇꯝꯃꯤ ꯆꯥꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯍꯧꯔꯦ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯆꯥꯍꯧꯔꯣ ꯃꯍꯥꯛꯅ ꯂꯝꯕꯤ ꯆꯤꯡꯒꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯃꯆꯥꯗꯨꯅ ꯍꯨꯏ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯨꯝ ꯎꯀꯨ ꯃꯅꯨꯡꯗ ꯆꯪꯂꯒ ꯑꯃꯨꯛ ꯂꯩꯔꯦ
ꯃꯈꯣꯏꯅ ꯉꯥꯡꯅꯩ ꯀꯣꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯈꯔ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯌꯨꯝ ꯑꯃ ꯑꯃꯨꯛ ꯐꯪꯏ ꯆꯥꯅꯅꯕꯁꯨ ꯃꯔꯥꯡ ꯀꯥꯏꯔꯅꯤ ꯈꯟꯅꯖꯔꯝꯃꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯒ ꯑꯍꯤꯡ ꯇꯨꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ ꯍꯨꯏ ꯑꯗꯨꯒꯤ ꯃꯃꯪꯗ ꯃꯥꯒꯤ ꯃꯄꯨ ꯑꯗꯨꯅ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯊꯦꯡꯅꯗꯨꯅ ꯍꯔꯥꯎꯅ ꯑꯃꯨꯛ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯨꯔꯦꯟ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯑꯗꯨꯗꯒꯤ ꯃꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯤ 마가 탱나바다기 윤마두기 묘이 쿠딩막나 하라옥두나 꼰바가 빰바가 꼴랑랑두나 삐시아바가 삐탁바가 떠오랍니 마푸누 빠드나 마부 숙타 타드나 꼴신 시엔람 망악다 타우리 마짜 아마 끼라가 꼴뿌뿌드나 짤람 야나 눅아이바 하이바도 망아드다 오이크리 강하옥드나 ꯌꯥꯝꯅ ꯍꯧꯅ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃꯅ ꯍꯨꯏ ꯑꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯝꯃꯤ ꯃꯪ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯨꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯃꯤꯠꯇ ꯃꯄꯤ ꯖꯔ ꯖꯔ ꯇꯥꯕ ꯃꯈꯩ ꯀꯞꯆꯔꯝꯃꯤ ꯃꯄꯨꯒ ꯂꯩꯃꯤꯟꯅꯔꯤꯉꯩ ꯆꯠꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕ ꯅꯤꯡꯁꯤꯡꯂꯨꯕꯗ ꯍꯨꯏ ꯑꯗꯨ ꯂꯩꯐꯝ ꯈꯪꯗꯕ ꯍꯧꯔꯛꯂꯦ ꯃꯪ ꯑꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯍꯟꯕ ꯊꯦꯡꯅꯔꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯔꯝꯕ ꯀꯌꯥ ꯄꯨꯡꯀꯥꯎ ꯀꯥꯎꯔꯨꯔꯦ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯪ ꯑꯣꯏꯔꯝꯕ ꯑꯗꯨꯗꯤ ꯍꯨꯏꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯨꯏꯗꯨꯅ ꯀꯞꯄ ꯎꯕꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯍꯪꯉꯤ ꯀꯩꯗꯧꯔꯦ ꯃꯔꯣ ꯅꯃꯤꯠꯇ ꯅꯄꯤ ꯇꯥꯕ ꯃꯈꯩ ꯅꯪꯅ ꯀꯞꯂꯤꯕꯗꯤ ꯑꯩꯒꯤ ꯃꯪꯗ ꯑꯩꯒꯤ ꯌꯨꯝꯕꯨꯗꯨꯒ ꯊꯦꯡꯅꯗꯨꯅ ꯑꯩꯕꯨ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯃꯔꯣ ꯁꯦ ꯀꯔꯤꯃꯇ ꯈꯟꯒꯅꯣꯕ ꯀꯞꯂꯨꯅꯨꯗ ꯑꯗꯨꯒꯤꯕꯨ ꯅꯣꯡꯃ ꯊꯦꯡꯅꯔꯛꯄꯁꯨ ꯌꯥꯏꯗ ꯅꯪꯅ ꯅꯪꯒꯤ ꯃꯄꯨ ꯑꯗꯣ ꯈꯟꯗꯨꯅꯇ ꯂꯩꯕ ꯑꯗꯨꯗ ꯃꯪꯗ ꯐꯥꯎꯕ ꯌꯨꯝꯕꯨ ꯑꯗꯣ ꯊꯦꯡꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯌꯨꯝꯕꯨꯅ ꯅꯤꯡꯊꯤꯅ ꯇꯧꯕꯤꯗꯕꯅꯤꯅ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯃꯈꯣꯏ ꯑꯃꯨꯛ ꯊꯦꯡꯅꯔꯕꯗꯤ ꯁꯤꯕ ꯇꯥꯕꯅꯤ ꯑꯩꯗꯤ ꯃꯔꯨ ꯑꯩꯗꯤ ꯌꯥꯝꯅ ꯀꯤ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯑꯩꯒꯤ ꯃꯄꯨꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯀꯅꯤ ꯅꯪꯅ ꯌꯨꯝꯕꯨ ꯑꯗꯨꯒ ꯊꯦꯡꯅꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯏꯇꯣꯝꯇ ꯉꯥꯏꯍꯧꯔꯅꯤꯗꯣ ꯑꯩꯒꯤꯗꯤ ꯅꯪꯅ ꯑꯗꯨꯝꯅ ꯊꯦꯡꯅꯈ꯭ꯔꯕꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯃꯨꯡ ꯑꯃꯗ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯕꯁꯨ ꯄꯥꯛ ꯍꯦꯛ ꯌꯥꯕꯁꯨ ꯅꯠꯇꯦ ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯂꯥꯏ ꯃꯤꯒꯤ ꯌꯦꯅꯈꯥ ꯃꯅꯤꯡ ꯃꯌꯥꯗ ꯑꯍꯤꯡ ꯌꯥꯔꯛꯄ ꯌꯥꯕꯗꯨꯕꯨ ꯃꯤꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯆꯥꯂꯣꯛ ꯃꯅꯥꯛꯇ ꯀꯨꯟꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯕꯁꯨ ꯅꯪꯒꯤ ꯁꯔꯨꯛ ꯇꯝꯂꯛꯄꯅꯤ ꯃꯗꯨꯗꯒꯤ ꯅꯪꯒꯤ ꯌꯨꯝ ꯑꯗꯨꯝ ꯑꯣꯏꯔꯦ ꯆꯩꯔꯛꯂꯕꯁꯨ ꯇꯥꯜꯂꯛꯂꯁꯨ ꯃꯅꯤꯡ ꯃꯌꯥꯗ ꯂꯣꯠꯂꯒ ꯂꯩꯕ ꯌꯥꯏ ꯃꯤꯒꯤ ꯆꯥꯛ ꯄꯨꯈꯝꯗꯒꯤꯗ ꯂꯥꯛꯇꯨꯅ ꯆꯥꯔꯅꯨ ꯂꯥꯛꯄꯨ ꯂꯥꯛꯂꯨꯔꯕꯗꯤ ꯑꯗꯨꯝ ꯆꯩ ꯆꯥꯔꯦ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯃꯄꯨꯒꯤ ꯑꯄꯥꯝꯕ ꯄꯥꯝꯗꯕ ꯂꯩꯇꯦ ꯅꯪꯅ ꯇꯧꯕ ꯆꯠꯄ ꯂꯤꯆꯠꯅ ꯃꯤꯑꯣꯏꯕꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯅꯤ ꯑꯦ ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯇꯧꯕ ꯌꯥꯏꯅ ꯌꯥꯗꯦ ꯃꯄꯨꯅ ꯄꯥꯝꯖꯅ ꯄꯨꯔꯛꯂꯒ ꯊꯝꯕꯤꯕ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯂꯩꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯪꯂꯨꯕ ꯌꯥꯗꯦ ꯀꯗꯥꯏꯗꯒꯤ ꯍꯨꯏ ꯑꯉꯥꯎꯕꯅꯣ ꯃꯌꯨꯝ ꯍꯟꯖꯤꯟꯒꯅꯤ ꯈꯪꯗ꯭ꯔꯕꯗꯤ ꯉꯥꯎꯗꯨꯅ ꯇꯧꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯀꯣꯏꯀꯧ ꯀꯧꯔꯒ ꯎꯇꯨꯞ ꯊꯥꯡ ꯄꯥꯏꯗꯨꯅ ꯍꯥꯠꯀꯦ ꯇꯧꯔꯛꯀꯅꯤ ꯅꯈꯣꯏꯗꯤ ꯌꯨꯝ ꯈꯨꯗꯤꯡꯗ ꯂꯩꯒꯗꯕ ꯌꯨꯝꯂꯩꯃ ꯍꯥꯏꯅꯔꯤꯕꯅꯤ ꯅꯈꯣꯏꯗꯤ ꯌꯣꯟꯕꯁꯨ ꯌꯥꯗꯦ ꯇꯧꯍꯩꯗꯦ ꯑꯩꯈꯣꯏ ꯍꯨꯏꯁꯤꯡꯗꯤ ꯃꯃꯜ ꯇꯥꯡꯅ ꯇꯥꯡꯅ ꯌꯣꯟꯕ ꯂꯩꯕ ꯆꯠꯅꯩ ꯌꯥꯏ ꯍꯨꯏ ꯃꯈꯜ ꯃꯥꯟꯅꯗꯕꯒꯤ ꯃꯃꯜꯁꯨ ꯈꯦꯠꯅꯩ ꯅꯪꯅ ꯄꯪ ꯇꯧꯔꯤꯅꯦ ꯅꯪꯗꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯁꯥꯊꯤꯕ ꯃꯄꯨꯗꯣ ꯃꯗꯨ ꯅꯠꯇꯕ ꯑꯃꯗ ꯍꯦꯛꯇ ꯆꯪꯕ ꯕꯦꯔꯥ ꯂꯩꯇꯦ ꯃꯄꯨ ꯅꯥꯏꯗꯦ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯒꯤ ꯌꯨꯝ ꯉꯥꯛꯇꯅꯤ ꯏꯃꯨꯡ ꯑꯃ ꯄꯥꯜꯂꯕꯗꯤ ꯍꯧꯗꯣꯡ ꯑꯃ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯨꯏ ꯑꯩꯈꯣꯏꯗꯤ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯏ ꯃꯤꯒꯤ ꯋꯥꯈꯜꯒꯤ ꯃꯈꯥꯕꯨꯗꯤ ꯄꯣꯜꯂꯤ ꯃꯤ ꯀꯅꯥ ꯑꯃꯅ ꯍꯨꯏ ꯂꯣꯏꯕ ꯄꯥꯝꯅꯩ ꯃꯤ ꯀꯅꯥ ꯑꯃꯅ ꯍꯪꯒꯣꯏꯅ ꯇꯨꯀꯠꯆꯅ ꯂꯧꯅꯩ ꯅꯪꯗꯤ ꯌꯨꯝꯂꯩꯃ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯑꯃꯁꯨ ꯐꯪꯂꯤꯕꯅꯤ ꯃꯄꯨ ꯆꯥꯗ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯁꯔꯨꯛ ꯍꯥꯟꯅ ꯐꯥꯎ ꯇꯝꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨꯗꯤ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕꯒꯤꯔ ꯈꯪꯗꯦ ꯄꯥꯃꯦꯟꯒ ꯑꯃꯇ ꯇꯥꯍꯧꯗ꯭ꯔꯦ ꯐꯔꯁꯦ ꯃꯇꯝ ꯈꯔꯗꯤ ꯂꯩꯃꯤꯟꯅꯔꯁꯦ ꯑꯩꯁꯨ ꯈꯔ ꯆꯥꯎꯔꯕꯗꯤ
ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯪꯗꯤ ꯌꯥꯝꯅ ꯆꯥꯎꯔꯦ ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯨꯛꯆꯠ ꯆꯠꯂꯣꯏ ꯅꯪ ꯃꯁꯤꯃꯗꯤ ꯊꯥꯖꯧ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒ ꯄꯨꯟꯅ ꯑꯀꯤꯕ ꯅꯣꯡꯃꯤꯟꯅꯈꯤꯕꯅꯤ ꯑꯩ ꯏꯇꯣꯝꯇ ꯅꯣꯡ ꯈꯥꯛꯄ ꯃꯔꯛꯇ ꯐꯅ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯄꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯀꯗ꯭ꯔꯥ ꯆꯠꯀꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯑꯩꯒꯤ ꯃꯄꯨꯅ ꯂꯣꯏꯅ ꯈꯪꯏ ꯑꯩꯅ ꯅꯪꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯅꯪꯅꯗ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯇꯟꯒꯅꯨ ꯊꯦꯡꯅꯒꯅꯤ ꯊꯥꯖꯗꯦ ꯋꯥꯔꯤ ꯈꯛꯇ ꯅꯨꯡꯉꯥꯏꯕꯅꯤ ꯍꯨꯏ ꯍꯧꯗꯣꯡ ꯑꯅꯤꯗꯣ ꯐꯅ ꯀꯨꯏꯅ ꯎꯀꯨ ꯃꯅꯨꯡꯗ ꯃꯌꯨꯝ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯛꯄ ꯀꯨꯏꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯄꯥꯟ ꯊꯣꯛꯇꯦ ꯅꯨꯃꯤꯗꯥꯡ ꯄꯨꯟꯅ ꯆꯠꯂꯦ ꯑꯐꯪ ꯑꯐꯪꯕ ꯆꯥꯃꯤꯟꯅꯤ ꯃꯊꯤ ꯃꯌꯨꯡ ꯂꯝꯕꯤꯗ ꯂꯝꯍꯥꯡꯗ ꯐꯥꯏꯗꯣꯛꯏ ꯎꯀꯨ ꯃꯅꯨꯡ ꯑꯗꯣ ꯁꯤꯠ ꯅꯥꯟꯅ ꯀꯨꯟꯐꯝ ꯁꯦꯝꯃꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯀꯔꯤꯃꯇ ꯆꯪꯕ ꯉꯝꯗꯦ ꯅꯣꯡꯃꯒꯤ ꯍꯧꯗꯣꯡ ꯃꯆꯥꯗ ꯆꯥꯎꯔꯛꯇꯨꯅ ꯃꯄꯤ ꯐꯥꯔꯛꯂꯦ ꯍꯨꯏ ꯑꯗꯨꯒ ꯆꯥꯎꯕ ꯏꯈꯦꯟ ꯈꯦꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈꯖꯤꯛꯇꯅꯤ ꯍꯨꯏ ꯑꯗꯨꯅ ꯆꯥꯎꯕ ꯍꯦꯜꯂꯤꯕ ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ ꯀꯤꯕꯁꯨ ꯀꯤꯒꯟꯗꯦ ꯎꯆꯤ ꯐꯥꯕ ꯉꯥ ꯐꯥꯕ ꯁꯥ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯌꯥꯝꯅ ꯍꯩ ꯂꯧꯔꯣꯛ ꯄꯟꯊꯥ ꯌꯧꯔꯛꯂꯦ ꯂꯧꯕꯨꯛꯁꯤꯡ ꯃꯍꯩ ꯃꯔꯣꯡꯅ ꯄꯤꯛ ꯊꯜꯂꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯒ ꯍꯧꯗꯣꯡ ꯑꯗꯨꯒ ꯍꯨꯏ ꯑꯗꯨꯒ ꯂꯧꯔꯤ ꯑꯗꯨꯗ ꯀꯨꯟꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯊꯣꯛꯏ ꯎꯆꯤ ꯐꯥꯏ ꯃꯆꯤꯟꯖꯥꯛ ꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯑꯅꯤꯃꯛ ꯅꯣꯏꯕꯅ ꯂꯣꯏꯔꯦ ꯉꯥ ꯆꯥꯒꯦ ꯎꯆꯤ ꯆꯥꯒꯦ ꯂꯣꯏꯅ ꯃꯔꯥꯡ ꯀꯥꯏ ꯂꯧꯕꯨꯛ ꯑꯌꯥꯝꯕ ꯂꯧ ꯂꯣꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯦ ꯎꯀꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯂꯧ ꯈꯔ ꯈꯥꯎꯗꯣꯛꯂꯒ ꯂꯩꯔꯝꯃꯤ ꯎꯀꯨ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯂꯧ ꯈꯔ ꯈꯥꯎꯗꯣꯛꯂꯒ ꯂꯩ ꯎꯆꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯂꯤ ꯂꯧ ꯑꯌꯥꯝꯕ ꯂꯣꯛꯄ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯐꯧ ꯆꯦꯡ ꯐꯪꯕ ꯋꯥꯔꯦ ꯇꯤꯟ ꯀꯥꯡ ꯐꯥꯒꯗꯕꯁꯨ ꯃꯍꯩ ꯃꯔꯣꯡ ꯂꯩꯕ ꯖꯒꯥꯗ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯂꯤ ꯖꯤꯕ ꯑꯌꯥꯝꯕ ꯆꯥꯅꯕ ꯊꯤꯍꯧꯅꯕ ꯍꯣꯠꯅꯔꯤ ꯎꯆꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯆꯥꯅꯕ ꯊꯤꯐꯝꯒ ꯃꯈꯣꯏꯒꯤ ꯃꯀꯣꯜ ꯑꯗꯨꯒ ꯈꯔ ꯂꯥꯞꯅꯔꯦ ꯎꯀꯨ ꯃꯅꯥꯛꯇ ꯃꯀꯣꯟ ꯍꯣꯡꯒꯗꯕꯁꯨ ꯃꯆꯥ ꯃꯌꯥꯝ ꯆꯦꯟꯕꯅꯤꯅ ꯂꯥꯛꯄ ꯀꯤꯔꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯆꯥꯎꯔꯕꯗꯤ ꯃꯃꯤꯠ ꯃꯅꯥꯁꯤꯡꯅ ꯀꯣꯏꯅ ꯆꯦꯟꯕ ꯉꯝꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯍꯩꯕꯗ ꯃꯉꯥꯏꯔꯦ ꯃꯃꯤꯠ ꯎꯕꯗ ꯉꯥꯏꯔꯦ ꯎꯆꯤ ꯂꯥꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯀꯥꯟꯗ ꯆꯠꯄꯅ ꯐꯩ ꯏꯁꯥ ꯃꯌꯥꯝ ꯑꯁꯦ ꯅꯪꯒ ꯑꯩꯒꯅ ꯇꯨꯡꯗ ꯑꯃ ꯃꯥꯡꯗ ꯑꯃ ꯂꯩꯔꯒ ꯃꯐꯝ ꯑꯁꯦ ꯍꯣꯡꯉꯁꯤ ꯊꯦꯡꯂꯕꯗꯤ ꯇꯥꯏꯕꯪ ꯃꯤꯗꯤ ꯀꯅꯥꯁꯨ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯕꯨ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯤꯡꯕ ꯖꯤꯕ ꯀꯌꯥ ꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯪ ꯑꯩꯗꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈꯤꯕ ꯌꯥꯏ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯅꯣꯡꯃ ꯅꯤꯅꯤꯗꯪ ꯌꯦꯡꯈꯤꯁꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯕ ꯇꯥꯔꯦ ꯆꯠꯁꯤ ꯏꯆꯥꯁꯤꯡ ꯅꯨꯡꯁꯥ ꯊꯤꯔꯝꯂꯒꯅꯤ ꯄꯔꯞ ꯆꯠꯁꯤ ꯎꯆꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯕ ꯑꯗꯨ ꯂꯩꯀꯣꯠ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯤꯟ ꯈꯥꯔꯧ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯐꯖꯅ ꯇꯥꯍꯧꯔꯦ ꯂꯤꯟ ꯂꯥꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯇꯥꯔꯦꯗꯅ ꯅꯪꯅ ꯅꯁꯥ ꯋꯥꯏ ꯁꯪꯗꯕꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯣ ꯅꯆꯤꯟꯖꯥꯛ ꯑꯐꯕ ꯑꯁꯦ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯆꯥꯕ ꯐꯪꯂꯅꯤ ꯀꯨꯏꯔꯦꯗ ꯃꯁꯥ ꯇꯅꯣꯏꯕ ꯎꯆꯤ ꯃꯆꯥ ꯆꯥꯗꯕ ꯃꯆꯥꯗ ꯅꯠꯇꯦ ꯃꯄꯤ ꯕꯤꯠ ꯕꯤꯠ ꯂꯥꯎꯕ ꯑꯅꯤꯁꯨꯅꯤꯅꯦ ꯑꯁꯨꯝꯅ ꯂꯤꯟ ꯈꯥꯔꯧ ꯃꯇꯩ ꯃꯅꯥꯎ ꯔꯥꯒ ꯅꯨꯡꯉꯥꯏꯔꯦ ꯑꯃꯔꯣꯝꯗꯅ ꯎꯆꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯊꯋꯥꯏ ꯋꯥꯔꯦ ꯅꯨꯃꯤꯠ 4-5 ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯎꯆꯤ ꯂꯥꯕ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯃꯁꯥ ꯂꯣꯏꯅ ꯈꯤꯡꯂꯦ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯆꯤꯟꯖꯥꯛꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯁꯤꯡ ꯐꯥꯎꯕ ꯑꯃꯠꯇ ꯐꯪꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯆꯠꯁꯤ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨꯀꯣ ꯊꯧꯅꯥ ꯈꯔ ꯂꯩꯌꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯦ
ꯀꯨꯞꯅ ꯁꯦꯟꯅꯔꯒꯗ ꯂꯣꯏꯔꯦ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤꯗ ꯆꯥꯍꯤꯡ ꯆꯥꯕ ꯖꯤꯕ ꯊꯦꯡꯅꯔꯒꯅ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯣꯟꯅ ꯊꯤꯅꯔꯒ ꯂꯣꯏꯔꯦ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯦ ꯍꯣꯡꯕ ꯇꯥꯔꯦ ꯎꯆꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯍꯣꯡꯂꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯍꯔꯥꯎꯅꯔꯤ ꯃꯃꯥꯅ ꯃꯔꯣꯟ ꯑꯃ ꯄꯥꯈꯠꯆꯔꯤ ꯅꯣꯡꯉꯥꯜꯂꯒ ꯅꯨꯡꯊꯤꯟ ꯇꯥꯂꯛꯇ ꯎꯆꯤ ꯂꯥꯕ ꯑꯗꯨꯅ ꯂꯝꯕꯤ ꯍꯥꯟꯅ ꯌꯦꯡꯊꯣꯛꯂꯨꯔꯦ ꯑꯗꯨꯒ ꯑꯃꯣꯝ ꯑꯗꯨꯒ ꯋꯥ ꯇꯥꯅꯔꯦ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯃꯤ ꯀꯅꯥꯁꯨ ꯆꯠꯅꯗ꯭ꯔꯕ ꯃꯇꯝ ꯑꯃꯗ ꯆꯞ ꯆꯥꯔꯦ ꯍꯥꯏꯗꯅ ꯎꯆꯤ ꯃꯇꯩ ꯃꯅꯥꯎ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯦ ꯂꯧꯔꯤꯒꯤ ꯅꯥꯛꯆꯦꯞꯇ ꯃꯁꯥ ꯊꯨꯞꯆꯤꯟꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯃꯔꯤ ꯌꯥꯝꯅ ꯀꯤꯅ ꯈꯨꯂꯩ ꯊꯨꯅ ꯆꯠꯂꯤ ꯎꯆꯤꯒꯤ ꯃꯅꯝ ꯂꯥꯛꯑꯦ ꯅꯥꯟꯊꯣꯛꯈꯤꯅꯤ ꯍꯥꯏꯗꯅ ꯂꯤꯟ ꯂꯥꯕ ꯑꯗꯨꯅ ꯂꯩꯀ꯭ꯔꯛ ꯑꯍꯣꯕꯗꯒꯤ ꯃꯀꯣꯛ ꯈꯛꯇꯃꯛ ꯍꯥꯏꯒꯠꯇꯨꯅ ꯀꯣꯏꯅ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯎꯔꯦ ꯎꯆꯤ ꯃꯇꯩ ꯃꯅꯥꯎ ꯆꯠꯄꯗ ꯎꯔꯦ ꯂꯤꯟ ꯂꯥꯕ ꯑꯗꯨꯅ ꯎꯆꯤ ꯃꯆꯥꯁꯤꯡ ꯑꯃꯁꯨꯡ ꯎꯆꯤ ꯂꯥꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯣꯏꯅ ꯍꯥꯠꯂꯦ ꯎꯆꯤ ꯑꯃꯣꯝꯗꯨꯅ ꯎꯀꯨ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯎ ꯇꯝꯂꯦ ꯍꯨꯏꯒ ꯍꯧꯗꯣꯡꯒꯗ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯄꯥꯒ ꯏꯆꯥ 14ꯒ ꯂꯣꯏꯅ ꯂꯤꯟ ꯃꯇꯩ ꯃꯅꯥꯎꯅ ꯍꯥꯠꯈ꯭ꯔꯦ ꯑꯩꯅ ꯃꯥꯡ ꯏꯊꯪ ꯊꯪꯅ ꯂꯥꯛꯄꯅꯦ ꯃꯗꯨ ꯇꯥꯕꯗ ꯍꯧꯗꯣꯡ ꯑꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯔꯝꯃꯤ ꯃꯥꯒꯤꯁꯨ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯅꯤꯅ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯗꯥꯏꯋꯥꯏꯗ ꯂꯩꯍꯧꯏ ꯂꯤꯟ ꯑꯃꯣꯝ ꯑꯗꯨ ꯍꯧꯗꯣꯡ ꯑꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯃꯁꯥ ꯂꯩꯉꯝ ꯁꯥꯉꯝꯗꯅ ꯂꯧꯔꯤ ꯃꯊꯛꯇ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯍꯥꯠꯇꯣꯛꯂꯦ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯇꯨꯅ ꯎꯆꯤ ꯑꯃꯣꯝ ꯑꯗꯨꯗ ꯀꯂꯛꯄꯦꯅ ꯇꯝꯃꯤ ꯄꯦꯜꯂꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯩꯒꯤ ꯅꯨꯄꯥ ꯍꯥꯠꯈꯤꯕꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯦ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯅꯪ ꯅꯇꯣꯝꯇ ꯉꯥꯏꯔꯦ ꯅꯪꯗꯤ ꯀꯔꯝ ꯇꯧꯅꯤ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯌꯨ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯔꯤꯁꯨ ꯀꯤꯕ ꯄꯣꯛꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕ ꯑꯩꯒꯤ ꯌꯦꯛꯅꯕꯕꯨ ꯂꯃꯟ ꯈꯨꯝꯕꯤꯕ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯕꯤꯔꯕꯁꯨ ꯑꯩ ꯌꯥꯔꯦ ꯑꯩ ꯄꯦꯜꯂꯦ ꯑꯩ ꯍꯧꯖꯤꯛ ꯏꯇꯣꯝꯇ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯣ ꯑꯩꯅ ꯊꯥꯒꯠꯂꯤ ꯍꯧꯗꯣꯡ ꯑꯩꯁꯨ ꯏꯇꯣꯝꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯍꯨꯏ ꯃꯥꯁꯨ ꯃꯇꯣꯝꯇ ꯉꯥꯏꯔꯦ ꯎꯆꯤ ꯅꯪꯁꯨ ꯅꯇꯣꯝꯇ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯕꯁꯦ ꯆꯞ ꯃꯥꯟꯅꯔꯦ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯎꯆꯤ ꯑꯗꯨꯗ ꯂꯣꯏꯅ ꯂꯤꯗꯨꯅ ꯃꯊꯪ ꯃꯊꯪ ꯇꯥꯍꯜꯂꯦ ꯃꯗꯨ ꯇꯥꯕꯗ ꯎꯆꯤ ꯑꯗꯨ ꯍꯤꯡꯕꯒꯤ ꯊꯧꯅꯥ ꯈꯔ ꯂꯥꯛꯂꯦ ꯍꯣꯏꯗ ꯑꯩꯁꯨ ꯅꯈꯣꯏꯒ ꯂꯣꯏꯅꯅ ꯍꯤꯡꯂꯒꯦ ꯑꯩꯒꯤꯁꯨ ꯑꯉꯝꯕ ꯇꯟꯖꯥ ꯂꯥꯛꯂꯒ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯃꯐꯝꯁꯦ ꯂꯨꯐꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯪꯗꯕ ꯆꯥꯅꯕ ꯊꯛꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯃꯐꯝꯅꯤ ꯅꯪ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯨ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯣꯏ ꯅꯪꯁꯨ ꯋꯥꯈꯜ ꯁꯦꯔꯥꯅꯅ ꯈꯟꯒꯅꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯒ ꯊꯕꯛ ꯈꯔꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯒꯅꯤ ꯌꯦꯡꯅꯕ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯂꯃꯟ ꯈꯨꯝꯕ ꯇꯥꯏ ꯑꯩꯒꯤ ꯌꯦꯛꯅꯕꯗꯤ ꯈꯨꯗꯛꯇ ꯅꯍꯥꯛꯅ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯦ ꯃꯔꯨꯞꯀꯤ ꯌꯦꯛꯅꯕ ꯀꯅꯥꯅꯣ ꯃꯥꯕꯨ ꯂꯃꯟ ꯈꯨꯝꯅꯕ ꯑꯩꯈꯣꯏ ꯈꯟꯅꯕ ꯌꯥꯏ ꯎꯆꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯤꯔꯦ ꯑꯗꯨꯗꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯁꯤꯕꯒ ꯃꯥꯟꯅꯕ ꯑꯋꯥꯕ ꯄꯤꯕ ꯇꯥꯏ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯋꯥꯕ ꯄꯤꯒꯅꯤ ꯑꯩꯒꯤ ꯁꯥꯒꯩ ꯃꯌꯥꯝꯗ ꯑꯩꯅ ꯄꯥꯎ ꯑꯃꯇꯪ ꯄꯤꯔꯒ ꯂꯣꯏꯔꯦ ꯃꯈꯣꯏꯅ ꯃꯊꯪ ꯃꯊꯪ ꯄꯤꯅꯗꯨꯅ ꯑꯆꯧꯕ ꯂꯟꯖꯥꯎ ꯑꯃꯒꯨꯝ ꯊꯦꯡꯅꯒꯅꯤ ꯀꯨꯏꯅ ꯃꯍꯥꯛ ꯂꯥꯏꯔ ꯇꯥꯟꯒꯅꯤ ꯃꯄꯨꯟꯁꯤ ꯋꯥꯒꯅꯤ ꯐꯔꯦ ꯅꯪꯅ ꯇꯧꯕ ꯉꯝꯕ ꯑꯗꯣ ꯌꯦꯡꯂꯁꯤ ꯑꯩꯒꯤ ꯁꯥꯒꯩ ꯎꯅꯕ ꯆꯠꯄꯗ ꯑꯩ ꯏꯇꯣꯝꯇ ꯆꯠꯄꯗꯤ ꯀꯤꯖꯩ ꯅꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯁꯤ ꯅꯪꯒꯤ ꯁꯥꯒꯩꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯀꯤꯗꯨꯅ ꯁꯣꯏꯗꯅ ꯆꯦꯟꯒꯅꯤ ꯅꯪ ꯅꯇꯣꯝꯇ ꯆꯠꯄꯅ ꯐꯒꯅꯤ ꯑꯩ ꯂꯝꯈꯥꯡꯗ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯅꯪꯕ ꯌꯥꯏ ꯎꯃꯥꯏꯕꯤ ꯀꯌꯥꯅ
ꯑꯩꯈꯣꯏꯕꯨ ꯂꯥꯛꯀꯗꯕꯒꯤ ꯅꯣꯡꯊꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯈꯣ ꯍꯧꯗꯣꯡ, ꯅꯪꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣ ꯍꯥꯟꯅ ꯈꯪꯍꯧꯅꯕ ꯇꯥꯍꯟꯈꯤꯁꯤ꯫ ꯑꯣꯟꯅ ꯇꯩꯅꯅ ꯑꯃꯨꯛ ꯂꯥꯟꯗꯥꯔꯨꯕ ꯇꯥꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯇꯨꯅ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯌꯨꯝ ꯈꯪꯗꯣꯛꯃꯤꯟꯅꯔꯦ꯫ ꯎꯆꯤ ꯑꯗꯨꯅ ꯃꯇꯣꯝꯗ ꯆꯪꯗꯨꯅ ꯍꯨꯏ ꯍꯧꯗꯣꯡꯅ ꯂꯥꯞꯅ ꯂꯩꯍꯜꯂꯒ ꯄꯥꯎ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ꯫ ꯍꯧꯒꯗꯕ ꯊꯕꯛ ꯑꯗꯨꯒꯤ ꯄꯣꯔꯝ ꯄꯣꯃꯤꯠ ꯌꯥꯠꯈ꯭ꯔꯦ꯫ ꯂꯕꯨꯛ ꯂꯝꯍꯥꯡ ꯑꯗꯨꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ, ꯀꯣꯠ, ꯄꯣꯠ ꯆꯩ ꯊꯝꯐꯝ, ꯑꯦꯟꯖꯥꯡ ꯅꯥꯄꯤ ꯊꯝꯐꯝ, ꯐꯃꯨꯡ ꯃꯈꯥ ꯐꯥꯎꯕ ꯂꯩꯈꯨꯟ ꯍꯨꯠꯅꯕ ꯂꯥꯂꯣꯡ ꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇꯤ ꯆꯪꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯕꯒꯤ ꯌꯦꯡꯉꯨ ꯍꯥꯏꯅ ꯎꯆꯤ ꯑꯗꯨꯅ ꯍꯥꯏ꯫ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ꯫ ꯎꯆꯤ ꯃꯌꯥꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯐꯧꯒꯩ ꯂꯟꯒꯩ ꯂꯩꯅꯨꯡꯗ ꯁꯂꯥꯛ ꯁꯥꯔꯦ꯫ ꯄꯣꯠ ꯆꯩ ꯊꯥꯕ ꯂꯣꯏꯅ ꯐꯨꯛꯇꯠꯂꯦ꯫ ꯍꯨꯠꯇꯣꯛꯄꯒ ꯆꯤꯛꯊꯠꯄꯒ ꯃꯊꯪ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯌꯨꯝꯕꯨꯗꯨꯅ ꯃꯀꯣꯛ ꯉꯥꯎꯕ ꯃꯈꯩ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ꯫ ꯐꯧ ꯐꯪꯉꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯃꯔꯨ ꯃꯔꯥꯡ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯎꯆꯤꯒꯤ ꯃꯈꯨꯜ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯌꯨꯝꯕꯨ ꯑꯗꯨ ꯍꯧꯖꯤꯛꯇ ꯈꯪꯂꯦ꯫ ꯍꯧꯗꯣꯡ ꯂꯩꯇꯕꯒꯤ ꯎꯆꯤ ꯃꯌꯥꯝꯅ ꯂꯥꯟꯗꯥꯔꯛꯂꯦ꯫ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ꯫ ꯑꯩꯒꯤ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯗꯣ ꯃꯈꯣꯏꯕꯨ ꯂꯩꯖꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏꯗꯕꯅꯤꯀꯣ꯫ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯐꯧꯅ, ꯀꯗꯥꯏꯗꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤꯅ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯏꯆꯥꯁꯤꯡ, ꯑꯩꯒꯤ ꯅꯨꯄꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯀꯔꯤꯅꯣ? ꯐꯧꯍꯥꯝ ꯉꯥꯛꯇ, ꯐꯧ ꯑꯁꯪꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯣꯏꯅ ꯀꯪꯉꯦ꯫ ꯍꯦꯛꯀꯦ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯄꯥꯝꯕꯤ ꯑꯣꯏꯅ ꯐꯨꯛ ꯂꯥꯛꯂꯦ꯫ ꯎꯆꯤ ꯃꯈꯨꯟꯅ ꯁꯨꯃꯥꯡ, ꯐꯃꯨꯡ ꯃꯈꯥ, ꯆꯥꯛꯈꯨꯝ ꯃꯃꯥꯡ ꯑꯉꯛꯄ ꯑꯣꯏꯔꯦ꯫ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯑꯍꯣꯕꯒꯤ ꯑꯍꯣꯕ ꯉꯥꯛꯇ꯫ ꯈꯣꯡ ꯊꯥꯡꯕ ꯈꯨꯗꯤꯡ ꯄꯨꯊꯔꯦ꯫ ꯐꯃꯨꯡ ꯐꯤꯔꯣꯜ, ꯀꯥꯡꯈꯜ ꯄꯨꯝꯁꯦꯠ ꯁꯦꯒꯥꯏꯔꯦ꯫ ꯑꯍꯣꯕ ꯃꯦꯟꯕꯗ ꯊꯕꯛ ꯑꯃ ꯑꯣꯏ꯫ ꯃꯦꯟꯕꯒ ꯈꯣꯒꯥꯏꯕꯒ ꯐꯤꯔꯣꯜ ꯁꯨꯞꯅꯕ ꯁꯦꯠꯅꯕ ꯂꯩꯔꯛꯇ꯭ꯔꯦ꯫ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯆꯩ ꯊꯅꯝꯃꯒ ꯆꯤꯛꯊꯠꯄꯒ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯡ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯄꯒ ꯂꯩꯔꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯧꯕ ꯌꯥꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯋꯥꯕꯅ ꯄꯟꯗꯣꯝ ꯂꯣꯝꯂꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ꯫ ꯅꯨꯡꯁꯤꯗ ꯌꯨꯝꯂꯩꯃ ꯍꯧꯗꯣꯡ ꯃꯄꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯉꯥ ꯈꯔ ꯆꯥꯕꯒꯤꯗꯃꯛ ꯌꯣꯠꯆꯩꯅ ꯀꯟꯗꯅ ꯍꯥꯠꯇꯣꯛꯈꯤꯕ꯫ ꯍꯧꯗꯣꯡ ꯑꯃꯇꯪ ꯂꯩꯔꯕꯗꯤ ꯎꯆꯤ ꯃꯈꯩ ꯃꯈꯦ ꯂꯥꯡꯕ ꯉꯝꯂꯣꯏꯗꯕꯅꯤ꯫ ꯍꯧꯗꯣꯡ ꯍꯥꯠꯂꯨꯕꯒꯤ ꯗꯣꯁ ꯐꯪꯂꯦꯗꯅ ꯃꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕꯒꯤ ꯐꯜ ꯂꯥꯛꯄ ꯑꯣꯏꯒꯅꯤ꯫ ꯍꯧꯗꯣꯡ ꯅꯠꯇꯅ ꯎꯆꯤ ꯐꯥꯍꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯌꯨꯝꯗ ꯍꯧꯗꯣꯡ ꯑꯃ ꯑꯅꯤ ꯊꯝꯅꯔꯤꯕ ꯑꯁꯤ꯫ ꯌꯨꯝ ꯁꯥꯕꯗ ꯃꯥꯒꯤ ꯖꯒꯥ ꯊꯝꯂꯛꯄꯗ ꯐꯨꯡꯒꯥ ꯂꯥꯏꯔꯨ, ꯍꯧꯗꯣꯡ ꯆꯥꯛ ꯊꯥꯐꯝ, ꯆꯤꯒꯤ ꯆꯐꯨ ꯊꯝꯐꯝ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯨꯔꯕꯅꯣ꯫ ꯑꯗꯨꯅꯕꯨ ꯃꯥꯒꯤ ꯃꯃꯤꯡ ꯌꯨꯝꯂꯩꯃ ꯀꯧꯔꯤꯕꯅꯤ꯫ ꯃꯥꯗꯤ ꯇꯥꯏꯕꯪ ꯃꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯑꯐꯪꯕ ꯑꯎꯕ ꯆꯥ ꯊꯛꯇꯨꯅ ꯂꯩꯌꯨ ꯍꯥꯏꯅ ꯏꯁꯣꯔ ꯃꯥꯅ ꯄꯤꯔꯛꯂꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯣꯠ ꯊꯝꯐꯝ ꯂꯥꯏꯗꯅ ꯄꯪꯊꯝꯗ ꯊꯝꯕꯅ ꯇꯧꯖꯕꯅꯤ꯫ ꯆꯥꯗꯅꯕ ꯃꯈꯨꯝ ꯀꯨꯞꯁꯤꯟꯕ, ꯆꯦꯛꯁꯤꯟꯅ ꯉꯥ ꯆꯥꯛ ꯊꯝꯖꯤꯟꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯈꯪꯖꯍꯧꯔꯣ ꯇꯥꯏꯕꯪ ꯄꯥꯟꯕ, ꯍꯧꯗꯣꯡꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯐꯠꯇꯦ꯫ ꯌꯨꯝꯒꯤ ꯌꯨꯝꯕꯤꯔꯦꯝꯕꯤꯗꯒꯤ ꯍꯦꯜꯂꯤꯕ ꯌꯨꯝꯂꯩꯃꯅꯤ꯫ ꯑꯩꯅ ꯉꯁꯤ ꯇꯥꯔꯤꯕ ꯗꯁꯥꯁꯤ ꯁꯣꯏꯗꯅ ꯅꯪꯖꯒꯅꯤ꯫ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯂꯨꯅ ꯇꯧꯔꯤ ꯃꯈꯩ ꯅꯨꯡꯉꯥꯏꯕ ꯋꯥꯠꯇ ꯄꯥꯗꯕ ꯄꯨꯀꯩ ꯊꯟꯕ ꯑꯣꯏꯒꯅꯤ꯫ ꯏꯁꯣꯔ ꯃꯥꯅ ꯖꯒꯠ ꯁꯪꯁꯥꯔ ꯑꯁꯤ ꯁꯦꯝꯕꯗ ꯖꯤꯕ ꯂꯥꯈꯥ ꯀꯣꯇꯤ ꯀꯌꯥ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯂꯝꯆꯠ ꯍꯩꯅꯕꯤ ꯆꯤꯟꯖꯥꯛ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯍꯧꯗꯣꯡ ꯍꯥꯏꯕꯁꯤꯗꯤ ꯀ꯭ꯔꯤꯁꯅꯒ ꯆꯞ ꯃꯥꯟꯅꯕ ꯁꯪꯒꯣꯝ, ꯑꯊꯨꯝ ꯑꯍꯥꯎꯕꯅ ꯃꯥꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯌꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯋꯥꯔꯛꯇꯒꯤ ꯉ꯭ꯌꯥꯎ ꯉ꯭ꯌꯥꯎ ꯍꯥꯏꯅ ꯈꯣꯡꯂꯛꯏ꯫ ꯍꯧꯗꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯤꯖꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯃꯃꯩ ꯐꯔ ꯍꯥꯏꯗꯅ ꯀꯇꯨ ꯀꯥꯔꯟ ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯠꯂꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫
우찌기 타박 마이 빡래. 하우동어도 누가이래 삐래. 후이에도는 юм득이 묘싱 오보다 마기 마뿌어도 닝싱래. 마투아이 누가이따나 레이바도 오보다 우찌나 하이. ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ. ꯅꯪꯒꯤꯗꯤ ꯀꯥꯏꯅꯕ ꯊꯦꯡꯅꯗꯕꯒꯤ ꯋꯥꯇꯅꯤ. ꯅꯣꯡꯃ ꯊꯦꯡꯅꯔꯛꯄꯁꯨ ꯌꯥꯏ. ꯃꯔꯨ, ꯅꯈꯣꯏꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯤ. ꯍꯨꯏ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯤ ꯑꯗꯨꯒ ꯑꯉꯛꯄꯅꯤ. ꯑꯩꯕꯨ ꯎꯗ꯭ꯔꯒ ꯃꯄꯨꯅ ꯊꯤꯔꯛꯄ, ꯃꯄꯨ ꯎꯗ꯭ꯔꯒ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯕ. ꯆꯥꯕ ꯊꯛꯄ ꯑꯃꯠꯇ ꯆꯪꯗꯦ. ꯑꯩꯁꯨ ꯍꯧꯗꯣꯡ ꯎꯆꯤ ꯑꯣꯏꯅ ꯄꯣꯛꯂꯝꯂꯕꯗꯤ ꯑꯁꯨꯝꯅ ꯋꯥꯔꯝꯂꯣꯏ. ꯃꯄꯨ ꯅꯤꯡꯕꯗ ꯍꯨꯏ ꯍꯥꯏꯅꯔꯤꯕꯅꯤ. ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯡꯊꯣꯛꯂꯦ. ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯔꯨꯞ ꯍꯨꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯕꯨ ꯀꯣꯛꯅꯅꯕ ꯎꯄꯥꯏ ꯑꯃ ꯊꯤꯕ ꯇꯥꯔꯦ. ꯑꯩꯒꯤ ꯁꯥꯒꯩ ꯆꯥꯎꯈ꯭ꯔꯕꯖꯥꯠꯅꯤ. ꯇꯥꯏꯕꯪꯁꯤꯗ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯆꯩꯕ, ꯉꯥꯡꯕ ꯇꯧꯔꯛꯂꯕꯗꯤ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯤ. ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯃꯆꯤꯟ ꯊꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯑꯋꯥꯕ ꯄꯤꯕ ꯎꯆꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞꯅꯤ. ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯡ ꯇꯝꯅꯕꯗ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯌꯨꯝꯕꯨꯅ ꯂꯨꯅ ꯇꯧꯕꯤꯕ ꯑꯁꯤ ꯈꯛꯇꯅꯤ. ꯑꯩꯅ ꯏꯁꯣꯟ ꯁꯣꯜꯂꯤ. ꯑꯗꯨꯁꯨ ꯌꯨꯝꯕꯨꯅ ꯌꯥꯗ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ. ꯑꯩꯅ ꯏꯅꯤꯡꯇꯝꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯕ ꯉꯝꯗꯦ. ꯅꯈꯣꯏꯗꯤ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯕ ꯌꯥꯏ. ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯥꯗ ꯃꯄꯨ ꯄꯥꯟꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯗꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯗꯣꯡ ꯎꯆꯤꯗꯤ ꯎꯔꯛ ꯋꯥꯔꯛ ꯌꯦꯅꯈꯥ ꯁꯪꯒꯣꯜꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯨꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯣꯏ. ꯑꯗꯨꯒ ꯍꯨꯏ ꯍꯥꯏꯕ ꯖꯥꯠ ꯅꯈꯣꯏꯗꯤ ꯃꯄꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯗꯤ ꯀꯅꯥꯒꯤꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯦꯛꯇ ꯍꯪꯂꯦ. ꯈꯪꯗꯦ, ꯈꯪꯗ꯭ꯔꯒꯅ ꯑꯉꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯧꯕꯤ. ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯅꯤꯡꯇꯝꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ. ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯕꯨꯛꯆꯦꯜ ꯈꯪꯗꯕꯅ ꯃꯈꯣꯏꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯁꯤꯟꯅꯔꯝꯕꯁꯨ ꯌꯥꯏ. ꯑꯀꯤꯕ ꯑꯃꯗꯤ ꯌꯥꯎꯕꯅꯤꯅ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯜꯂꯤ. ꯃꯗꯨꯗ ꯅꯨꯡꯅ ꯊꯥꯔꯛꯄꯁꯨ ꯃꯌꯥꯔꯤꯕꯅꯤ. ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯍꯤꯡꯕꯗ ꯑꯀꯤꯕ ꯂꯩꯇꯕꯗꯤ ꯍꯧꯗꯣꯡ ꯈꯛꯇꯅꯤ. ꯍꯧꯗꯣꯡꯗꯤ ꯃꯥꯅ ꯂꯩꯔꯨꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇ ꯑꯣꯏ. ꯎꯆꯤ, ꯍꯧꯗꯣꯡ, ꯍꯨꯏ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯎꯀꯨꯗꯨꯗ ꯍꯤꯡꯃꯤꯟꯅꯔꯛꯄ ꯆꯍꯤ 3-4 ꯐꯥꯔꯦ. ꯑꯐꯪ ꯑꯐꯪꯕ ꯆꯤꯟꯖꯥꯛ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯀꯨꯏꯔꯛꯂꯦ. ꯁꯣꯝꯗꯅ ꯍꯨꯏ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯨꯏ ꯑꯗꯨꯕꯨ ꯊꯤꯕꯗ ꯊꯕꯛ ꯑꯃ ꯑꯣꯏ. ꯌꯨꯝꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯆꯥꯕ ꯊꯛꯄ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯨꯏ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯃꯁꯥ ꯐꯥꯎꯕ ꯁꯣꯛꯆꯤꯜꯂꯛꯂꯦ. ꯏꯁꯤꯡ ꯆꯥꯎꯔꯝꯕꯗꯒꯤ ꯃꯌꯦꯡ ꯄꯨꯔꯥ ꯇꯥꯈꯤꯗꯨꯅ ꯑꯀꯪꯕ ꯂꯝ ꯑꯣꯏꯔꯦ. ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯌꯨꯝ ꯃꯀꯩꯗ ꯂꯥꯛꯇꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯍꯧꯅꯔꯦ. ꯃꯈꯣꯏꯅ ꯌꯨꯝ ꯃꯅꯨꯡꯗ ꯊꯤꯗꯨꯅ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ. ꯂꯩꯇ꯭ꯔꯦ ꯈꯪꯅ ꯊꯤꯕꯗꯤ ꯂꯦꯞꯇꯦ. ꯍꯨꯏ ꯑꯗꯨꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯗꯁꯨ ꯐꯥꯎꯔꯤꯕꯅꯤ. ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯈꯥ ꯋꯥꯡ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯊꯤ ꯊꯤꯔꯦ. ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯍꯨꯏ ꯃꯄꯨꯗꯨꯅ ꯃꯥꯒꯤ ꯍꯨꯏ ꯊꯤꯕꯗ ꯄꯣꯞ ꯇꯨꯕ ꯃꯈꯩ ꯋꯥꯔꯦ. ꯑꯃꯥꯟꯕ ꯑꯃꯇꯪ ꯎꯕꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯇꯝꯅ ꯆꯪꯗꯨꯅ ꯌꯦꯡꯖꯩ. ꯑꯗꯨꯕꯨ ꯑꯣꯏꯔꯝꯗꯕ ꯑꯗꯨꯗ ꯅꯤꯡꯕ ꯍꯦꯛ ꯀꯥꯏꯔꯝꯃꯤ. ꯀꯅꯥꯒꯨꯝꯕꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯤꯡꯗ ꯇꯥꯎꯊꯗꯨꯅ ꯏꯔꯥꯛꯅꯈ꯭ꯔꯕ ꯖꯥꯠꯂꯥ ꯃꯑꯣꯟ ꯈꯜꯂꯤ. ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯊꯤꯕꯗ ꯂꯝꯍꯥꯡꯅꯔꯤꯉꯩꯗ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯐꯥꯔꯒ ꯆꯥꯕꯤꯈ꯭ꯔꯕ ꯖꯥꯠꯂꯥ. ꯍꯤꯡꯂꯝꯂꯒꯅ ꯀꯗꯥꯏꯗꯒꯤ ꯆꯥꯔꯤꯕ, ꯀꯗꯥꯏꯗ ꯇꯨꯝꯂꯤꯕ, ꯐꯥꯖꯤꯟꯕ ꯌꯥꯎꯔꯒꯅ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯤꯗ꯭ꯔꯥ. ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯅ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯂꯦ. ꯌꯦꯡꯕꯗ ꯐꯤꯕꯝ ꯁꯣꯛꯂꯦ. ꯁꯣꯝꯗꯁꯨ ꯍꯨꯏ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯆꯪꯗꯦ. ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯂꯦ. ꯎꯆꯤꯒ ꯍꯧꯗꯣꯡꯒꯗꯤ ꯅꯣꯏꯕꯅ ꯄꯤꯠ ꯂꯥꯎꯔꯦ. ꯍꯨꯏ ꯑꯗꯨꯗꯤ ꯆꯥꯔꯕꯁꯨ ꯁꯤꯗꯅꯕ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯔꯦ. ꯑꯉꯛꯄꯅꯤ,
hui punsi. Mapu yaudana ngahakta leiba sungam ngamjade. Hui na wabaga, mapu na wabaga, hui na waban hele. Hui gi khwai dagi pamjabade mapu gi matung inaba. Phamle manakta kunba. Lamna challe ina ningba. Mapu udana ngahakta phau pungning leitaba ngamjadaba jiba amakhakni. Hui aduna matomta maning tamna kanamatana hanna yengbidana chatpa yarabade phagadaba. Aduga amuksu hui haudong uchi ahumak chatminnabasu yade. Awaba oirabani. Maning tamna chatpa yarabade nahana mapu ado thengnaba yarabani. Hui haudong uchina numidangda mapang thorakani. Yumbu aduna numit hektabaga yumda chatkini. Una tainaba matamda thinarabanina suktheng thengnaba ngamdre. Haudong aduna upay maputhore. Leire. Yamna phajaba poram ama leire. Kari poramno amta tage hayo. Aikhoigi leifam uku ase masibu thadoktuna chatlasi. Kadaida? Marup hoina hanagi ising saukhiba yum aduwaida. Mafambu khanglamkhigadro. Chaurakpadi khangi. Chap chabadi khangnaroi. Kuire. Hanagi yum lei kare lambi thom ising saw matungda loina honglamlani. Miyoibana magi yum kai anawba saramlabasu. Manak aduwaida haubu uzausing adudi loina leramkhini. Chummi. Aikhoigi manaki awang thangmada haibong pambi achauba amadi haubani. Adudi haibong pambi adu thiba tare. Madu thibagi thabagado ai itomta tauge. Ahingda aina chatna koichin chenduna uzausing ado madubu kaduna yengbada laina khangba ngamganida. Yamna manna khanaba phai. Marupna kadu karan pangsata chatpada thawai mangduna tokani. Ahingdadi kanasu tholaknaroida. Aduga kananasu uwaroi. Sahing chaba sajau thengnarabadi. Haima adugidi irai lai maro. Aigidi anakpu uzao amada matojaunga satka khraga loiredana. Asumna khanaraga numidang ama haudong matomta koichin chenduna haibong pambi thirore. Jaga adwaida hauba haibong pambi adu nattaba leihaude. Huina haifit takpa lamit tumit aduga manare. Haudong halaktuna pau pirare. Hui ado mathwai khara nungaire. Makhoi hum khanaduna mi pumba tumna himna khrabakanda chatpa haina yanare. Hui aduna lamjingduna nason pikna kitak mafam madu yaure. Hui aduna haibong pambi ado chumle haiba khanglamme. Madugi mamang oirapna lehoba uku adu tana lambi aduda lakle. Uku manungda changduna makhoigi leifam semlamme. Uku aduda huina leramba imung ado lapnadabanina. Makhoigi imungi mina wa ngangba sakpa khara taba phangba jaga ama khangni. Numit mari mangadi laikise. Mawong yenglaga marup nahangna ayuk nganna natragana nungthil talakta nangi yum madugi manakta chalo. Mapuna nangbu urabadi laina khangba ngamgani maro. Nangnasu mapu adabu masak pasana khanglibanina maro. Thengbu thengnarabadi nangdi hekta thadoklar. Marup kiningba thunglani. Matam khara awaba nanglurabasu hanagum nungairaba punsi amuk phanglagani. Aina aigi mapu masak khanglani. Aigi hanagi yum phanglani. Aina amuk nakhoi anigi marakta laktuna chamin thakminaba phanglaro. Aduk kuina awaba khangminadana nungsinana leiminaraga ai kanaba phangnaba nakhoi aniba thadoktana chatpa. Ai papugani. Nate maro. Adugidi karisu khangano. Aikhoi anidi laining jagada mapu naidana leiba ngamba jibane. Aduga aina nanthokhtuna chatpa phangdrabadi chafam thakpam mafam taki maro. Adubu maro. Aikhoi ahumase karigumba laibak phaba thoklabadi amuk unarabasu yaida. Nang tahana yumbu adugi awaba kokhallo. Nangisu awaba amata leiroi adudi. Aigi hek thengnaba mikup aduda yumbu aduna aibu thadokpagi wa leiroi. Asuk kuiba matam ase
ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯄꯨꯟꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯒ ꯑꯩꯅ ꯑꯩꯒꯤ ꯃꯄꯨꯒ ꯊꯦꯡꯅꯔꯒ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯃꯔꯨ ꯑꯩ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯤꯡꯃꯤꯟꯅꯕ ꯌꯥꯔꯣꯏ ꯐꯣꯡꯅ ꯆꯠꯃꯤꯟꯅꯕꯁꯨ ꯌꯥꯔꯣꯏ ꯃꯇꯝ ꯈꯔ ꯈꯨꯗꯣꯡ ꯆꯥꯗꯕꯒꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯅꯤ ꯃꯥꯅꯦ ꯃꯥꯅꯦ ꯃꯔꯨꯞ ꯃꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯆꯨꯝꯕꯅꯤ ꯍꯧꯗꯣꯡꯒ ꯍꯨꯏꯒ ꯍꯦꯛꯇ ꯈꯠꯅꯩ ꯆꯤꯛꯅꯩ ꯃꯁꯦ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ ꯍꯧꯗꯣꯡꯒ ꯎꯆꯤꯒꯁꯨ ꯌꯦꯛꯅꯕꯅꯤ ꯍꯧꯗꯣꯡꯒꯤ ꯆꯤꯟꯖꯥꯛꯅꯤ ꯎꯆꯤ ꯍꯥꯏꯕ ꯖꯥꯠ ꯑꯁꯤꯕꯨ ꯍꯧꯗꯣꯡꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯎꯍꯟꯗꯨꯅ ꯇꯥꯟꯅ ꯇꯥꯟꯅꯗꯨꯅ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤ ꯊꯦꯡꯅꯍꯜꯂꯤ ꯆꯥꯅꯍꯜꯂꯤ ꯑꯣꯟꯊꯣꯛꯄ ꯇꯟꯖꯥ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯔꯨꯞ ꯑꯣꯏꯔꯕꯅꯤ ꯈꯟꯖꯤꯜꯂꯨꯔꯒ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯤꯡꯂꯔꯣꯏ ꯈꯟꯗꯨꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯆꯦꯜꯂꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯔꯤꯕ ꯑꯩꯕꯨ ꯈꯟꯕꯤꯗꯨꯅ ꯑꯩꯒꯤ ꯋꯥꯍꯩ ꯇꯥꯕꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯖꯔꯤꯕꯅꯦ ꯃꯔꯨ ꯁꯦ ꯅꯪꯗꯤ ꯀꯞꯄ ꯄꯛꯆꯗꯦ ꯍꯨꯏꯅ ꯀꯞꯄꯅ ꯄꯛꯀꯅꯤꯌꯦ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯇꯣꯔꯣꯠ ꯈꯨꯟꯗꯥꯅꯅ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯖꯔꯒ ꯍꯤꯡꯕ ꯄꯥꯝꯖꯕ ꯖꯤꯕ ꯑꯣꯏꯔꯕꯁꯨ ꯑꯩ ꯈꯜꯂꯣꯏ ꯑꯩ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯂꯒꯦ ꯑꯩꯅ ꯑꯩꯒꯤ ꯃꯄꯨꯒꯤ ꯑꯋꯥꯕ ꯎꯔꯔꯣꯏ ꯑꯩꯕꯨ ꯊꯤꯔꯝꯂꯁꯅꯨ ꯑꯩꯅꯁꯨ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯔꯣꯏ ꯑꯩꯍꯥꯛ ꯈꯛꯇꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯍꯜꯂꯔꯣꯏ ꯃꯔꯨꯞꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯥ ꯊꯛꯇꯨꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯣ ꯀꯜꯂꯛꯎꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯒꯤ ꯖꯥꯠꯀꯤꯅꯤ ꯅꯪꯗꯤ ꯆꯠꯅꯤꯡꯕ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩ ꯃꯔꯨꯞ ꯍꯨꯏꯒꯤꯗꯤ ꯃꯄꯨ ꯃꯥꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯩꯕꯨ ꯃꯈꯣꯏꯅ ꯐꯅ ꯂꯨꯅ ꯇꯧꯕꯤꯔꯕꯁꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯨꯕꯗ ꯑꯩꯕꯨ ꯄꯨꯔꯣꯏ ꯍꯥꯏꯔꯕꯗꯤ ꯆꯩꯗꯨꯅ ꯊꯥꯡꯗꯨꯅ ꯇꯥꯟꯁꯤꯜꯂꯤ ꯌꯥꯔꯛꯇ꯭ꯔꯒ ꯆꯩ ꯅꯨꯡ ꯄꯥꯏꯗꯨꯅ ꯑꯩꯕꯨ ꯌꯨꯝꯗ ꯍꯣꯏꯖꯤꯜꯂꯤ ꯑꯩꯅ ꯀꯤꯗꯨꯅ ꯆꯦꯟꯁꯤꯜꯍꯧꯏ ꯄꯨꯛꯅꯤꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯍꯧꯕꯇꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯥꯏꯅꯕ ꯉꯝꯗꯅꯕ ꯑꯃꯅ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯅꯔꯒ ꯀꯩꯗꯧꯅꯤ ꯃꯇꯝ ꯑꯃꯗ ꯎꯀꯨ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯔꯛꯄ ꯅꯪꯅ ꯅꯪꯒꯤ ꯃꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯥꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯈꯤꯕꯗꯣ ꯅꯪꯅ ꯅꯪꯒꯤ ꯆꯠꯅꯕꯤ ꯁꯥꯖꯠ ꯙꯔꯃ ꯉꯥꯛꯇꯨꯅ ꯅꯪꯒꯤ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯂꯤꯕ ꯑꯗꯨꯃꯛ ꯅꯪꯅ ꯑꯆꯨꯝꯕ ꯍꯨꯏ ꯑꯃꯒꯤ ꯙꯔꯃꯅꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯩꯔꯕꯗꯤ ꯃꯔꯨ ꯅꯪ ꯍꯨꯏ ꯑꯃꯒꯤ ꯃꯒꯨꯟ ꯆꯦꯟꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯔꯨꯞ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯖꯥꯠ ꯃꯥꯟꯅꯗꯕ ꯊꯋꯥꯏ ꯑꯍꯨꯝ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯖꯒꯥꯗ ꯆꯠꯅꯕ ꯇꯥꯕꯅꯤ ꯃꯇꯝ ꯈꯔꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯃꯗ ꯄꯨꯜꯂꯝꯕꯅꯤ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯨꯡꯁꯤꯅꯕ ꯇꯥꯕꯅꯤ ꯅꯨꯡꯁꯤꯅ ꯀꯥꯏꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯀꯥꯏꯅꯈ꯭ꯔꯤꯕ ꯑꯗꯨꯅꯤ ꯁꯦ ꯀꯔꯤꯁꯨ ꯈꯟꯅꯔꯒꯨꯝꯁꯤ ꯑꯩꯒꯤꯁꯨꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯩꯒꯤ ꯏꯆꯥ ꯃꯌꯥꯝ ꯇꯨꯝꯅ ꯈꯥꯔꯧ ꯃꯇꯩ ꯃꯅꯥꯎꯅ ꯍꯥꯠꯇꯨꯅ ꯆꯥꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤꯅ ꯊꯋꯥꯏ ꯆꯥꯛꯅ ꯀꯥꯏꯅꯕ ꯉꯝꯂꯒ ꯀꯩꯗꯧꯕꯒꯤ ꯂꯝꯈꯥꯡꯒꯤ ꯃꯔꯨꯞ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯥꯏꯅꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯥꯏꯅꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯁꯨ ꯀꯅꯥꯅ ꯍꯥꯟꯅ ꯁꯤꯕ ꯀꯅꯥꯅ ꯀꯣꯟꯅ ꯁꯤꯕ ꯈꯪꯕ ꯅꯠꯇꯦ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯃꯃꯝꯗ ꯆꯠꯈꯤꯒꯅꯤ ꯑꯗꯨꯅ ꯃꯔꯨ ꯑꯩꯈꯣꯏꯁꯦ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯀꯥꯏꯅꯔꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯃꯒ ꯊꯦꯡꯅꯔꯛꯄꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯁꯥꯎꯅꯔꯣꯏ
Taibang panba asida lairiba jiba khudingmak ase omor amata natte marup. Nakhoi anigi wado ai punging changna tare. Adubu aidi chatlaroi. Hanagum aikhoigi leifam ukudo maduda chatlasi marup. Handaki mapok asimadi marup ani yaudana ai hingbada mahau yauraroi. Huigi wadu tabada hogdonga uchiga falap yengnaraga mamitta mapi ira chenare. Hui hogdong uchi ahumak uku manungda amok leiru haina warepnare. Asumna mikup ama punna leiminaba yadraba marup ahum nungsinabagi litpunna chetna punkhiduna kainaba ngamdana hanagum punsi chupa lenminnakhi. Nanawbidi school lagi halakle. Mabokti kaithel lagi kumlaktre. Mabok kaithel lagi kumlakpa yeng bathoi. Lerakta mamanabi ani ahum yumsabi sanaram. Nanawbi so makhoi gi sanaba adu yengduna phana kuire leiriba. Adu phawba mabok adu halaktre. Kaithel kumlakpe hanubi amana angang sing adugi manakta changlaga nanawbi yaubra. Nanawbi gi mabok ado gari na thomjillambadagi doctor yokre haibani nanawbi da pauktamu hairamnaga chatki. Khara laptakna chathoklubadagi nanawbi tahaude. Nanawbi na amuk changsillaktuna. Noi sanaido aisu khara yauge. Nang yaurakanu noi naboktu doctor chatkrabani gari na thomlambagi. Akhoi bokti kaithel sakhibane. Awangi boktombina hairambado hojikta. Tawpham khangdrabi nanawbi kapna khawang koyengi. Doctor da chatpasu chatpham khangde. Amuk changsindana yumthangnabagi mamanabi chosobi da hai. Chusobia, akhoni doctor salusira. Kaidauba. Abo gari na sole haidudi doctor da chaki haiba natra nangna. Doctor su kadai lei khangdana. Akhoi sanari. Peri tawraga thongan tamna laklaga thongan da phamduna leire. Chak lambagi mabuk adu guga khong. Thongan gi uyung da ngaraduna uirambadagi laimai da tungkre. Othokpa mataw haibadu oire. Namit yunglamdaida asokpa mabuk adu doctor gi ambulance amada haplaga thillai. Mabok na sekli gari dagi kumtharakpada masuna isi na laibak ta hiptuna laiba do urai. Asokpa anaba pungkaw ki. Masugi mataw ubadagi hanubi mamittagi mapi leptana sinthare. Ambulance thawkre. Nanawbi, abok lae. Nang abok ngairi bro. Nungay na pamung matakta tumbagum tumlinese. Manakta sangsinna masubo masapaydana. Angawbi, tanggal da tumliba karigino. Se, hagotlo ni se. Nanawbi mamit pangthore. Maboki mamit ado pina atat akham leitana sinthaba adu ubada asumna haire. Abo, nang kapiro. Abo pu gari na sokra. Nabra bo. Kari su nadeda. Kara khajitang sopani. Lao. Abo kane iyamda sanglasi. Tungda mangda masu mabok sumang tamna changlai. Isu sak lam lani. Abok na thongge. Aduga sarasi. Abo, kaithel chalura no hayende. Kari taurabagi. Gari na sokani. Abok nang taklang labadi sini do. Abok leitrabadi aidi itomda leiba kini. Hey angawbi. Gari na khajitang sokbabu si haibro. Isugi abok leiri sidi. Masugi wadu tabada
ahal oibi mabok ado thamoi puba ngamkhide maithongga noksinaduna haire Isuna ne apamba loina tawhanni abokna hinglibase isuna nawbigine isugi karimata walhaloi ꯑꯗꯨꯕꯨꯔꯣ ꯑꯕꯣ ꯀꯃꯂꯥ ꯈꯣꯏ ꯄ꯭ꯔꯤꯌꯥ ꯈꯣꯏ ꯖꯒꯣꯏ ꯇꯝꯂꯅꯤ ꯍꯥꯏ ꯑꯕꯣ ꯑꯩꯁꯨ ꯌꯥꯎꯒꯦ Kariya jagoi tamgani haiba karigino ꯂꯥꯏ ꯍꯔꯥꯎꯕꯒꯤꯅꯦ ꯑꯕꯣ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯔꯅꯤ ꯍꯥꯏ ꯃꯈꯣꯏ ꯖꯒꯣꯏ ꯁꯥꯒꯅꯤ ꯍꯥꯏ ꯈꯪꯕ꯭ꯔꯥ ihe lai haraubagi wa kasu angangba khoina khangiba ꯍꯥ ꯑꯕꯣ ꯑꯩꯁꯨ ꯖꯒꯣꯏ ꯇꯝꯂꯒꯦ hoi hoi yaudadi kaino isu yaudana moi ngakta jagoi sa yabro masak makta phajaba haira isu na heli lairik laisu haiba haira isu na heli abokna jagoi gi ojado di hainaruge horen numidang wairam chak loiraduna masu mabok chak saminare nungtigi nanawbi school kumlakpaga jagoi tamba chachare machagi jagoi yengba lakpa mama mapa punna lakpa du ubada nanawbi mathwai nungairamde jagoi tamba ngai hak pathaba matamda mama mapa singna macha singi chana thaknaba purakpa do pijaba du da khalai nanawbi mabok na magisu achapot purak hange horen yumda hankhraga mabok ta haige khankhredo masuna jagoi tamba halakpa du uraduna mabokna mangondagi nanawbida haire isu halakledana isu di jagoi kayam hairaba isu na ihen helamgani ꯑꯕꯣ ꯖꯒꯣꯏ ꯁꯥꯕꯗꯤ ꯂꯣꯏꯅ ꯍꯩꯔꯦ ꯃꯈꯣꯏ ꯀꯃꯂꯥꯗꯤ ꯁꯨꯡꯍꯩ ꯍꯩꯇꯦ ꯑꯣꯖꯥꯅ ꯇꯣꯛꯑꯣ ꯍꯩꯔꯣꯏ ꯍꯥꯏꯔꯤꯕ aduni moina isudagi henba ngamoi hayeng laibungda jagoi sabada isuna khwaidagi phajaba hendoini ꯑꯕꯣ ꯍꯌꯦꯡꯗꯤ ꯖꯒꯣꯏ ꯇꯝꯐꯝꯗ ꯑꯕꯣꯛꯁꯨ ꯂꯥꯛꯑꯣ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ isugi jagoi yengba lau haiba natro lake isugi jagoi yenge aduga ne khubak hauna khuge ꯑꯕꯣ ꯈꯨꯕꯥꯛ ꯈꯨꯕꯗꯤ ꯈꯨꯗ꯭ꯔꯁꯨ ꯌꯥꯏ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯒ ꯄꯨꯔꯛꯑꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯇꯨꯅ ꯑꯆꯥꯄꯣꯠ ꯕꯥꯔꯤꯗ ꯆꯥꯏ ꯑꯩꯁꯨ ꯆꯥꯅꯤꯡꯉꯤ ꯑꯕꯣꯛ ꯂꯥꯛꯎꯀꯣ napa yaime macha isuna saningba makhai abokna purakani moina helhan ya ponte abok leiri sidi jagoi saba haiba isuna heli ꯃꯣꯏꯒꯤꯗꯤ ꯃꯕꯣꯛ ꯂꯩꯇ ꯃꯥꯜꯂꯤ ꯃꯕꯣꯛ ꯂꯩꯔꯁꯨ ꯂꯨꯅ ꯇꯧꯔꯝꯃꯣꯏ ꯅꯣꯡꯃꯇ ꯂꯥꯛꯇꯦ mathanggi namita nanawbi mabokna masuna pamjaba acha thak mayam puduna jagoi tamba yengba lai masuna saba jagoi du yenglaga nanawbi mabokna nokche nanawbi chokthokche mabokna magisu achapot yamna purai haidana yumgi thabak tawgadaba kumnom mayam ama leibanina nanawbi mabok nungtigi lakpa ngamde nanawbina haiba namit adu natana mabok adu jagoi tamba yengba lakte angang ataina Nanawbi noigidi naboktu lakte nangidi nabok natradi lakpinabasu laitabanina ꯅꯣꯏꯒꯤ ꯅꯕꯣꯛ ꯂꯩꯇꯕꯗꯣ ꯅꯪꯒꯤ ꯅꯕꯣꯛꯅ ꯅꯪꯁꯨ ꯂꯨꯅ ꯇꯧꯕꯤꯗ ꯇꯧꯔꯤꯅꯤ Nanawbi nangisu namanapa laitabado nangisu namanapa laijabro abokti laktrasu yai ahan oirababu nangidi abok natana kanasu laitabado mayumda halakpaga nanawbina mabokta tammi ꯑꯕꯣ ꯀꯃꯂꯥ ꯈꯣꯏ ꯄ꯭ꯔꯤꯌꯥ ꯈꯣꯏꯒꯤ ꯃꯕꯣꯛ ꯂꯩꯇꯦꯀꯣ lei mabok loina lei kari taure nangna leiti hairurabo ꯍꯥꯏꯗꯗꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯅꯅꯥꯎꯕꯤꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯂꯥꯛꯇꯕꯅꯤ ꯃꯕꯣꯛ ꯍꯦꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯃꯈꯣꯏꯒꯤ ꯃꯕꯣꯛ ꯂꯩꯔꯝꯂꯣꯏ ꯂꯩꯔꯕꯁꯨ ꯃꯕꯣꯛꯅ ꯂꯨꯅ ꯇꯧꯔꯝꯂꯣꯏ ꯍꯥꯏꯔꯤꯕ isuna haiba chummi mabok leirasu masubu luna tauramloi adunani asumna masuna mabok lei haiduna chokthokche masugi apokpi mama mapa leitrabasu mabokna mama mapa leitabagi nuaitaba awatpa leiba masuda phawdanaba kanna honaje
ꯃꯁꯨꯅ ꯄꯥꯝꯕ ꯐꯤ ꯁꯥꯟꯅꯄꯣꯠ ꯂꯩꯌꯨ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯂꯩꯔꯣꯏ ꯍꯥꯏꯗꯦ ꯏꯪꯈꯣꯜ ꯁꯝꯕꯜ ꯆꯥꯎꯅ ꯂꯩꯕꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯇꯝ ꯃꯇꯝꯒꯤ ꯌꯣꯟꯕ ꯑꯁꯤ ꯈꯛꯇꯅꯤ ꯍꯅꯨꯕꯤꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕꯁꯨ ꯅꯅꯥꯎꯕꯤ ꯚꯥꯞ ꯇꯥꯏ ꯁꯤꯡꯉꯤ ꯅꯣꯡꯃꯇ ꯅꯤꯡꯉꯥꯏ ꯇꯧꯗꯦ ꯈꯪꯉꯤ ꯅꯅꯥꯎꯕꯤꯁꯨ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯦ ꯍꯥꯏꯕ ꯄꯣꯛꯄꯗꯒꯤ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯕꯒꯤ ꯃꯕꯣꯛꯅ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯔꯛꯄꯒꯤ ꯅꯅꯥꯎꯕꯤꯗ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯃꯃꯥ ꯃꯄꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯃꯕꯣꯛꯀ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅꯤ ꯃꯕꯣꯛꯀꯤ ꯃꯅꯪꯒꯟꯗ ꯃꯇꯝ ꯄꯨꯝꯕꯗ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯃꯔꯣꯝꯗ ꯍꯅꯨꯕꯤ ꯃꯔꯥꯏꯕꯛ ꯊꯤꯗꯦ ꯍꯥꯏꯕ ꯌꯥꯗꯦ ꯃꯆꯥꯒ ꯃꯃꯧꯒ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯈꯤꯕꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯝꯕꯤꯗ ꯀꯥꯞꯅꯔꯛꯄꯗꯒꯤ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯅꯥꯎꯕꯤꯗꯤ ꯁꯟ ꯁꯥꯗꯨꯅ ꯆꯠꯇ꯭ꯔꯤ ꯃꯩꯇꯩꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯉꯥꯡ ꯑꯇꯩꯒꯨꯝꯅ ꯅꯅꯥꯎꯕꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯖꯩ ꯀꯨꯝ ꯑꯃꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯃꯕꯣꯛꯅ ꯄꯨꯗꯨꯅ ꯆꯥꯛꯀꯧꯕ ꯆꯠꯂꯤ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯀꯌꯥꯅ ꯕꯣꯕꯣꯛ ꯄꯥꯝꯃꯤ ꯑꯩꯈꯣꯏꯗꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯅꯔꯤꯕꯅꯤ ꯅꯅꯥꯎꯕꯤꯒꯤ ꯃꯕꯣꯛꯇꯤ ꯌꯥꯝꯅ ꯐꯩ ꯃꯔꯩ ꯇꯧꯔꯤ ꯖꯤꯞ ꯀꯥꯔ ꯇꯣꯡꯗꯨꯅ ꯃꯄꯥꯝ ꯆꯥꯛꯀꯧꯕ ꯆꯠꯅꯔꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯃꯩꯇꯩꯒꯤ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯂꯥꯛꯄ ꯈꯨꯗꯤꯡ ꯃꯁꯨꯒꯤ ꯄꯦꯟꯅꯕ ꯃꯕꯣꯛꯅ ꯍꯣꯠꯅꯩ ꯑꯇꯩ ꯑꯇꯩꯒꯨꯝꯅ ꯅꯅꯥꯎꯕꯤꯁꯨ ꯑꯣꯇꯣ ꯔꯤꯛꯁꯣ ꯋꯥꯏꯗꯨꯅ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯍꯅꯨꯕꯤ ꯃꯥꯅ ꯃꯁꯨꯕꯨ ꯄꯨꯗꯨꯅ ꯆꯥꯛꯀꯧꯕ ꯆꯠꯄ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯈ꯭ꯔꯦ ꯃꯕꯣꯛꯅ ꯃꯊꯟꯇ ꯈꯜꯂꯤ ꯑꯗꯨꯒ ꯅꯤꯡꯗꯥ ꯇꯧꯖꯩ ꯏꯁꯣꯔ ꯅꯪꯁꯦ ꯐꯠꯇꯦꯗꯀꯣ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯩꯕꯨꯗꯤ ꯊꯝꯂꯝꯂꯒ ꯏꯆꯥꯒ ꯏꯃꯧꯒꯗꯨꯅ ꯍꯦꯛꯇ ꯅꯪ ꯍꯧꯔꯔꯣꯏ ꯃꯇꯧꯒꯨꯝꯅ ꯏꯁꯨꯒ ꯀꯥꯏꯅꯍꯜꯂꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯇꯨꯡꯒꯤ ꯂꯝꯕꯤ ꯇꯦꯜꯂꯛꯂꯕꯗ ꯀꯌꯥꯕꯨ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯒꯅꯤ ꯑꯩꯍꯥꯛ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯏꯁꯨꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯍꯅꯨꯕꯤ ꯑꯃꯨꯛ ꯃꯇꯣꯝꯇ ꯋꯥꯟꯊꯒꯦ ꯇꯧꯕ ꯌꯥꯎꯔꯛꯏ ꯑꯋꯥꯕ ꯀꯌꯥ ꯂꯩꯔꯁꯨ ꯏꯁꯣꯔꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯁꯤꯡꯒꯤ ꯇꯨꯡꯖꯕ ꯑꯍꯦꯟꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯄꯤꯔꯛꯏ ꯅꯅꯥꯎꯕꯤ ꯄꯔꯤꯈ꯭ꯌꯥ ꯈꯨꯗꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯗꯨꯅ ꯂꯥꯛꯏ ꯃꯤꯌꯥꯝꯅ ꯁꯦꯒꯥꯛ ꯀꯥꯏꯅ ꯈꯪꯅꯩ ꯍꯅꯨꯕꯤꯒꯤ ꯃꯆꯥ ꯅꯅꯥꯎꯕꯤ ꯐꯥꯔꯁ ꯇꯥꯔꯦ ꯖꯒꯣꯏꯗꯁꯨ ꯅꯅꯥꯎꯕꯤ ꯃꯃꯤꯡ ꯆꯠꯂꯤ ꯅꯅꯥꯎꯕꯤꯅ ꯁꯥꯕ ꯖꯒꯣꯏꯗ ꯑꯌꯦꯡꯕ ꯚꯥꯕꯣꯛ ꯃꯃꯤꯠ ꯀꯨꯞꯅꯗꯦ ꯅꯅꯥꯎꯕꯤ ꯌꯥꯎꯅꯤ ꯍꯥꯏꯔꯕꯗꯤ ꯖꯒꯣꯏ ꯌꯦꯡꯕꯒꯤ ꯚꯥꯕꯣꯛ ꯑꯋꯥꯠꯄ ꯂꯩꯇꯦ ꯃꯣꯏꯔꯥꯡꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯂꯩꯃꯥꯡꯗ ꯅꯅꯥꯎꯕꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯒꯣꯏ ꯁꯥꯕꯤꯅꯕꯒꯤꯗꯃꯛ ꯕꯥꯇꯣꯟ ꯂꯥꯛꯏ ꯑꯍꯜ ꯑꯗꯨꯛ ꯑꯣꯏꯈ꯭ꯔꯕ ꯃꯕꯣꯛꯅ ꯆꯍꯤꯒ ꯆꯥꯟꯅꯒꯗꯕ ꯂꯤꯛ ꯀꯣꯟ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯗꯨꯒ ꯃꯁꯨꯒꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯗꯨꯅ ꯃꯃꯥ ꯃꯄꯥ ꯁꯛꯂꯤ ꯃꯃꯥꯟꯅꯕꯤ ꯀꯌꯥꯅꯁꯨ ꯅꯅꯥꯎꯕꯤꯕꯨ ꯀꯜꯂꯛꯆꯩ ꯅꯅꯥꯎꯕꯤꯗ ꯅꯠꯇꯦ ꯃꯕꯣꯛ ꯑꯗꯨꯁꯨꯅꯤ ꯑꯉꯥꯡ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯅꯅꯥꯎꯕꯤꯒꯤ ꯖꯒꯣꯏ ꯎꯗꯕ ꯃꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯃꯁꯨ ꯃꯕꯣꯛ ꯅꯣꯡꯃꯇ ꯄꯣꯊꯥꯕꯒꯤ ꯅꯨꯃꯤꯠ ꯐꯪꯗ꯭ꯔꯦ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯦ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯖꯒꯣꯏꯒꯤ ꯕꯥꯇꯟꯗ ꯃꯍꯩ ꯇꯝꯕꯗ ꯑꯀꯥꯏꯕ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯄꯤꯊꯣꯔꯛꯄ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯑꯃ ꯌꯥꯎꯔꯤ ꯅꯅꯥꯎꯕꯤ ꯆꯣꯛꯊꯕ ꯂꯩꯇꯦ ꯃꯅꯤꯄꯨꯔꯤ ꯂꯥꯏ ꯍꯔꯥꯎꯐꯝ ꯀꯥꯆꯤꯟ ꯀꯣꯌꯥ ꯃꯁꯨꯒ ꯃꯕꯣꯛꯀꯅ ꯌꯧꯗꯕ ꯌꯥꯎꯗ꯭ꯔꯦ ꯃꯁꯛ ꯃꯇꯧꯁꯨ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯅꯠꯇ꯭ꯔꯕꯁꯨ ꯐꯖꯕ ꯃꯤꯒꯤ ꯃꯅꯨꯡꯗꯤ ꯆꯜꯂꯤꯕ ꯅꯅꯥꯎꯕꯤꯅꯤ ꯃꯁꯨꯒ ꯃꯕꯣꯛꯀꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯃꯃꯥ ꯃꯄꯥꯗ ꯉꯥꯏꯔꯦ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕꯁꯨ ꯃꯕꯣꯛꯅ ꯃꯁꯨꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯑꯍꯣꯕ ꯑꯃꯠꯇ ꯂꯩꯍꯟꯗꯦ ꯖꯒꯣꯏꯒꯤ ꯂꯝꯗ ꯈꯪ ꯍꯩꯔꯕ ꯑꯣꯖꯥꯁꯤꯡꯅ ꯅꯅꯥꯎꯕꯤꯕꯨ ꯖꯒꯣꯏꯒꯤ ꯑꯐꯥꯎꯕ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯜꯍꯟꯕꯤꯗꯨꯅ ꯃꯈꯜ ꯃꯈꯥꯒꯤ ꯖꯒꯣꯏ ꯇꯝꯖꯔꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯂꯩꯃ ꯖꯒꯣꯏ ꯆꯥꯂꯤ ꯃꯊꯪ ꯊꯣꯏꯕꯤ ꯖꯒꯣꯏ ꯄꯥꯟꯊꯣꯏꯕꯤ ꯖꯒꯣꯏ ꯉꯝꯅ
ꯑꯃꯠꯇ ꯁꯤꯊꯗꯅ ꯇꯝꯂꯗꯅ ꯖꯒꯣꯏꯒꯤ MA ꯂꯣꯏꯔꯦ ꯅꯅꯥꯎꯕꯤ ꯑꯁꯨꯝ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯕꯣꯛꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯕ ꯍꯦꯟꯖꯤꯜꯂꯛꯄ ꯃꯕꯣꯛꯀꯤ ꯑꯋꯥꯕꯒꯤ ꯃꯊꯪ ꯍꯥꯞꯆꯤꯜꯂꯛꯈꯤ ꯃꯁꯨꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯃꯄꯨꯡ ꯐꯥꯔꯝꯗꯥꯏꯗ ꯃꯍꯥꯛ ꯍꯦꯛ ꯂꯩꯇꯕꯗ ꯃꯁꯨꯒꯤ ꯃꯌꯣꯟ ꯇꯦꯛꯈꯤꯅꯤ ꯈꯜꯂꯨꯕꯗ ꯑꯍꯤꯡ ꯃꯃꯤꯠ ꯎꯏꯁꯤꯟꯕ ꯌꯥꯗꯕ ꯄꯤꯅ ꯄꯨꯝꯆꯣꯠ ꯆꯣꯠꯈꯤ ꯃꯣꯟꯈꯨꯝ ꯑꯗꯨ ꯅꯅꯥꯎꯕꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯋꯥꯈꯜꯅ ꯊꯕꯛ ꯇꯧꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯛꯂꯦ ꯅꯍꯥꯟ ꯃꯈꯩ ꯀꯦꯖ ꯅꯧꯖꯗꯨꯅ ꯃꯕꯣꯛꯇ ꯑꯣꯏꯅꯖꯔꯝꯕ ꯍꯧꯖꯤꯛꯇꯤ ꯃꯕꯣꯛꯀꯤ ꯏꯔꯨꯖꯅꯕ ꯈꯣꯡ ꯍꯥꯝꯅꯕ ꯆꯥꯅ ꯊꯛꯅꯕ ꯁꯤꯠ ꯅꯥꯟꯅ ꯇꯧꯔꯦ ꯃꯁꯨꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯕꯨ ꯁꯧꯗꯨꯅ ꯆꯠꯄ ꯈꯣꯠꯄ ꯇꯧꯕ ꯑꯗꯨ ꯃꯕꯣꯛꯅ ꯇꯨꯃꯤꯟ ꯀꯞꯆꯩ ꯑꯩꯒꯤ ꯏꯁꯨꯁꯨ ꯃꯔꯥꯏꯕꯛ ꯐꯕꯗꯤ ꯅꯠꯇꯦꯀꯣ ꯉꯁꯤꯗꯤ ꯑꯩꯒ ꯏꯁꯨꯒ ꯑꯩꯅ ꯑꯣꯟꯅꯔꯦ ꯑꯩꯅ ꯑꯉꯥꯡꯒꯤ ꯃꯇꯧꯒꯨꯝ ꯂꯩꯔꯦꯗꯣ ꯃꯥꯅ ꯑꯩꯒꯤ ꯃꯃꯥꯒꯨꯝ ꯑꯩꯕꯨ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯁꯦꯟꯅꯕ ꯍꯣꯠꯅꯔꯤ ꯆꯍꯤꯅ ꯂꯨꯝꯊꯔꯛꯂꯕ ꯃꯕꯣꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯜꯂꯕ ꯑꯗꯨ ꯁꯣꯟꯗꯕ ꯁꯥꯗꯨꯅ ꯉꯥꯡꯕ ꯁꯛꯄ ꯆꯠꯄ ꯈꯣꯠꯄꯗ ꯁꯕꯥꯟ ꯁꯦꯝꯗꯨꯅ ꯍꯣꯠꯅꯩ ꯃꯁꯨꯅ ꯎꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯃꯁꯨꯒꯤ ꯃꯃꯥꯡꯗ ꯅꯣꯡꯃꯇ ꯃꯁꯥ ꯉꯝꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯃꯆꯤꯟꯗ ꯄꯟꯕ ꯌꯥꯎꯗꯦ ꯀꯥꯂꯦꯟ ꯔꯤꯇꯨ ꯌꯧꯔꯛꯀꯗꯣꯔꯦ ꯂꯝꯒꯤ ꯍꯔꯥꯎꯕꯒꯤ ꯂꯥꯏꯕꯨꯡꯗ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯖꯒꯣꯏ ꯀꯠꯄꯤꯅꯕ ꯕꯥꯇꯟ ꯂꯥꯛꯄꯗꯤ ꯐꯅ ꯌꯥꯝꯈ꯭ꯔꯦ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕꯗ ꯑꯌꯥꯝꯕꯅ ꯍꯧꯅꯩ ꯑꯍꯧꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯅꯨꯃꯤꯠ 4-5ꯔꯣꯝꯗꯤ ꯅꯣꯡꯃꯇ ꯀꯥꯡꯗꯅ ꯅꯅꯥꯎꯕꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯈ꯭ꯔꯦ ꯅꯅꯥꯎꯕꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯕꯣꯛꯀ ꯍꯦꯛ ꯆꯠꯄꯅꯤ ꯀꯥꯔ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯕꯣꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯎꯕꯗ ꯃꯕꯣꯛ ꯑꯗꯨ ꯀꯥꯔꯗ ꯇꯣꯡꯗꯨꯅ ꯆꯠꯄ ꯑꯣꯏꯔꯕꯁꯨ ꯆꯠꯍꯟꯅꯤꯡꯗ꯭ꯔꯦ ꯀꯔꯝ ꯇꯧꯅꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯃꯨꯡꯒꯤ ꯑꯍꯜ ꯃꯃꯥ ꯃꯕꯣꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯠꯇ ꯂꯣꯏꯅꯗꯅ ꯍꯔꯥꯎꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯆꯠꯄ ꯍꯥꯏꯕ ꯑꯗꯨ ꯃꯕꯣꯛꯅ ꯃꯁꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯥꯒ ꯆꯠꯄ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩ ꯅꯅꯥꯎꯕꯤꯅ ꯃꯕꯣꯛꯄꯨ ꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯍꯟꯅꯤꯡꯉꯤ ꯃꯕꯣꯛꯅꯗꯤ ꯈꯣꯡꯅ ꯆꯠꯀꯗꯕꯁꯨ ꯅꯠꯇꯦ ꯃꯁꯨꯒ ꯒꯥꯔꯤꯗ ꯅꯨꯡꯉꯥꯏꯅ ꯆꯠꯄꯅꯤ ꯃꯐꯝ ꯌꯧꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯒꯅꯤ ꯆꯠꯇꯕ ꯌꯥꯗꯦ ꯀꯟꯅ ꯇꯛꯂꯤꯕꯅꯤ ꯀꯥꯂꯦꯟ ꯊꯥ ꯑꯣꯏꯔꯝꯗꯥꯏ ꯆꯥꯕ ꯊꯛꯄ ꯌꯥꯗꯕ ꯃꯇꯝꯅꯤ ꯅꯍꯥ ꯑꯍꯜ ꯈꯥꯛꯇꯅ ꯃꯁꯥ ꯁꯣꯟꯗꯝ ꯅꯥꯗꯝꯕ ꯑꯅꯥ ꯑꯌꯦꯛ ꯇꯧꯒꯜꯂꯤ ꯃꯕꯣꯛ ꯑꯗꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯅ ꯈꯪꯁꯣꯟ ꯁꯣꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯈꯤ ꯅꯅꯥꯎꯕꯤ ꯅꯨꯡꯁꯥ ꯊꯤꯔꯦ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯃꯇꯨꯡꯗ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯏꯉꯝ ꯉꯝꯂꯛꯇ꯭ꯔꯦ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯒ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯟ ꯊꯣꯛꯇꯨꯅ ꯐꯝꯂꯝꯕ ꯑꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯕꯣꯛꯀ ꯃꯥꯒ ꯇꯔꯛ ꯂꯩꯔꯕꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯊꯕꯛ ꯑꯃ ꯆꯠꯄ ꯈꯣꯠꯄ ꯃꯅꯤꯡ ꯏꯊꯨꯡ ꯊꯨꯡꯗꯦ ꯅꯅꯥꯎꯕꯤ ꯃꯕꯣꯛ ꯊꯥꯗꯣꯛꯇꯨꯅ ꯊꯣꯡꯒꯥꯟ ꯂꯥꯟꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯌꯨꯝꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯈꯔꯗꯪ ꯇꯧꯔꯒ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯕꯣꯛꯄꯨ ꯁꯦꯟꯅꯖꯔꯤ ꯅꯅꯥꯎꯕꯤꯅ ꯃꯕꯣꯛꯇ ꯍꯥꯏꯖꯩ 이보, ꯗꯣꯛꯇꯔꯗ ꯂꯩꯔꯒ ꯐꯖꯅ ꯌꯦꯡꯂꯁꯤ. ꯌꯥꯝꯅ ꯊꯨꯅ ꯐꯅꯕ. 이보ꯛꯅ ꯀꯔꯤꯃꯠꯇ ꯆꯥꯎ ꯊꯛꯎ ꯌꯥꯗ꯭ꯔꯦ. ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯥꯞꯂꯒ ꯇꯧꯕ ꯌꯥꯕ ꯇꯧꯍꯜꯂꯁꯤ. ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ, ꯆꯍꯤ ꯌꯥꯝꯂꯛꯄꯒꯤꯅꯤ. ꯑꯩꯒꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ, ꯑꯅꯥꯕ ꯑꯃꯠꯇ ꯂꯩꯇꯦ. ꯏꯁꯨꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ, ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯒꯗꯕꯗꯣ ꯁꯣꯏꯗꯅꯕ ꯍꯣꯠꯅꯧ. ꯅꯨꯃꯤꯠ 5ꯔꯣꯝꯗ ꯉꯥꯏꯁꯤꯜꯂꯛꯂꯦ. ꯃꯗꯨꯗꯗꯤ 이보ꯛꯁꯨ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯂꯅꯤ. 이보ꯛꯄꯨ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯣ? ꯉꯝꯅꯤ. ꯀꯥꯔ ꯇꯣꯡꯗꯨꯅ ꯆꯠꯇꯧꯔꯤꯗꯨꯗꯤ. ꯍꯛꯆꯥꯡꯗꯤ ꯍꯧꯒꯠꯄ ꯉꯝꯗꯅ. ꯅꯪꯅ ꯑꯕꯣꯛꯄꯨ ꯁꯧꯔꯒ ꯀꯥꯔꯗ ꯐꯝꯍꯜꯂꯒ ꯂꯣꯏꯔꯦ. ꯃꯔꯥꯏꯅ ꯀꯥꯔꯅ ꯄꯨꯗꯨꯅ ꯆꯠꯆꯒꯅꯤ. ꯂꯥꯏ ꯊꯧꯔꯝ ꯇꯣꯛꯄ ꯌꯥꯗꯦ. ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯨꯅ, ꯄꯥꯝꯖꯗꯨꯅ, ꯃꯐꯝ ꯈꯨꯗꯤꯡ ꯕꯥꯇꯣꯟ ꯊꯥꯔꯛꯂꯤꯗꯨꯅꯤ. 이보ꯛꯅꯅꯦ, ꯑꯇꯩ ꯆꯠꯇ꯭ꯔꯕꯁꯨ ꯃꯣꯏꯔꯥꯡ, ꯊꯥꯡꯖꯤꯡ,
ꯂꯩꯃꯥꯡꯗ ꯏꯁꯨꯅ ꯐꯖꯅ ꯁꯥꯕ ꯖꯒꯣꯏ ꯑꯗꯣ ꯌꯦꯡꯒꯅꯤ. ꯊꯥꯡꯖꯤꯡ ꯂꯥꯏꯗ ꯑꯕꯣꯛꯅ ꯕꯣꯔ ꯅꯤꯔꯨꯈꯤꯅꯤ. ꯏꯁꯨꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯔꯝꯒꯅꯤ. ꯑꯕꯣꯛ, ꯖꯒꯣꯏ ꯃꯈꯜ ꯑꯃ ꯑꯅꯤ ꯁꯥꯔꯒ ꯉꯟꯅ ꯍꯜꯂꯛꯁꯤ. ꯆꯠꯄꯗꯤ ꯁꯣꯏꯗꯅ ꯆꯠꯂꯨꯁꯤ. ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ. ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅ ꯋꯥꯔꯧꯈꯤꯅꯤ. ꯍꯧꯈꯤꯕꯗ ꯑꯕꯣꯛꯅ ꯅꯤꯔꯝꯕꯅꯤ ꯊꯥꯡꯖꯤꯡ ꯂꯥꯏꯗ. ꯅꯁꯨ ꯅꯅꯥꯎꯕꯤꯅ ꯑꯣꯜꯂꯛꯄ ꯀꯥꯂꯦꯟ ꯇ꯭ꯔꯤꯇꯌꯥ ꯅꯨꯃꯤꯠꯇ ꯑꯊꯦꯟ ꯄꯣꯠꯀ ꯂꯣꯏꯅꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯂꯛꯈꯤꯅꯤ. ꯏꯁꯨꯒ ꯑꯕꯣꯛꯀꯒꯤ ꯄꯨꯟꯁꯤ ꯇꯨꯔꯩ ꯏꯔꯩ ꯆꯦꯜꯍꯟꯕꯤꯒꯅꯨ ꯍꯥꯏꯖꯔꯝꯕꯅꯤ. ꯀꯥꯂꯦꯟ ꯇ꯭ꯔꯤꯇꯤꯌꯥ ꯍꯥꯏꯕꯗꯣ ꯉꯁꯤꯅꯤ. ꯅꯅꯥꯎꯕꯤ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯃꯕꯣꯛꯀꯤ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯅꯕ, ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯔꯦ. ꯑꯁꯣꯟꯕꯤ ꯃꯕꯣꯛ ꯑꯗꯣ ꯍꯧꯒꯠ ꯀꯥꯡꯈꯠꯄ, ꯃꯅꯤꯡ ꯊꯣꯛꯇꯨꯅ ꯃꯅꯨꯡ ꯆꯪꯕ ꯅꯅꯥꯎꯕꯤꯅ ꯁꯧꯗ꯭ꯔꯦ. ꯀꯔꯤꯅꯣ? ꯑꯩꯒꯤ ꯑꯕꯣꯛꯁꯦ ꯀꯟꯒꯤ ꯌꯥꯎꯅ ꯀꯜꯂꯤꯕ꯭ꯔꯥ? ꯅꯨꯃꯤꯠ ꯑꯗꯨ ꯀꯨꯏꯕꯁꯦ ꯍꯤꯞꯇꯨꯅ ꯂꯩꯕꯅꯤ. ꯊꯥꯖꯗꯦ ꯑꯕꯣꯛꯀꯤ ꯃꯁꯥꯁꯤꯅ ꯍꯧꯒꯠꯇꯨꯅ ꯃꯇꯣꯝꯇ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕ. ꯅꯅꯥꯎꯕꯤꯅ ꯊꯣꯡꯂꯤꯕ ꯈꯣꯡꯗ꯭ꯔꯨꯝ ꯆꯝꯐꯨꯠ, ꯀꯥꯡꯍꯧ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯏ. ꯑꯕꯣꯛ, ꯍꯥꯎꯕ꯭ꯔꯣ? ꯍꯥꯎꯏ. ꯉꯁꯤꯅ ꯏꯍꯦꯟ ꯍꯦꯟꯅ ꯍꯥꯎꯏ. ꯏꯁꯨꯒꯤ ꯊꯕꯛ ꯈꯨꯗꯤꯡ ꯃꯍꯩ ꯌꯥꯜꯂꯅꯤ. ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯅꯥꯎꯕꯤ ꯉꯛꯄꯅ ꯂꯣꯏ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯃꯣꯏꯔꯥꯡ ꯍꯔꯥꯎꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯦ. ꯃꯍꯧꯁꯥꯒꯨꯝ ꯃꯕꯣꯛꯀꯤ ꯄꯥꯝꯖꯕ ꯐꯤ ꯃꯈꯩ ꯄꯨꯊꯣꯛꯇꯨꯅ ꯁꯦꯠ ꯆꯥꯔꯦ. ꯆꯟꯗꯣꯟ ꯆꯋꯥ ꯅꯤꯡꯊꯤꯅ ꯊꯤꯟꯖꯔꯦ. ꯅꯅꯥꯎꯕꯤ ꯃꯕꯣꯛꯅ ꯃꯁꯥ ꯈꯔ ꯀꯟꯗꯨꯅ ꯁꯦꯝ ꯁꯥꯕ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯖꯔꯦ. ꯅꯅꯥꯎꯕꯤ ꯃꯕꯣꯛꯅ ꯃꯁꯥ ꯈꯔ ꯀꯟꯗꯨꯅ ꯁꯦꯝ ꯁꯥꯕ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯖꯔꯦ. ꯃꯣꯏꯔꯥꯡ ꯑꯗꯨ ꯈꯪꯍꯧꯗꯦ. ꯀꯥꯔ ꯇꯣꯡꯗꯨꯅ ꯆꯠꯄ ꯑꯗꯨ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤ. ꯅꯅꯥꯎꯕꯤ ꯖꯒꯣꯏ ꯁꯥꯕ ꯂꯥꯛꯀꯅꯤ. ꯃꯤꯌꯥꯝꯅ, ꯂꯥꯏ ꯀꯃꯤꯇꯤꯅ ꯃꯁꯨ ꯃꯕꯣꯛꯄꯨ ꯇꯔꯥꯝꯅ ꯎꯞꯄꯤꯗꯨꯅ ꯃꯕꯣꯛꯀꯤ ꯐꯝꯐꯝ ꯐꯖꯅ ꯐꯤꯔꯣꯟ ꯊꯥꯗꯨꯅ ꯐꯝꯅꯕ ꯁꯤꯟꯕꯤꯔꯦ. ꯅꯅꯥꯎꯕꯤ ꯊꯥꯡꯖꯤꯡ ꯂꯩꯃꯥꯡꯗ ꯈꯨꯎ ꯈꯨꯗꯛ ꯀꯨꯟꯗꯅ ꯈꯨꯔꯨꯝꯂꯒ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯦ. ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯅꯩ. ꯃꯥꯒꯤ ꯁꯥꯊꯦꯛ, ꯖꯒꯣꯏ ꯈꯨꯊꯦꯛ, ꯚꯥꯕꯛ ꯄꯨꯝꯅꯃꯛ ꯈꯨꯕꯥꯛ ꯈꯨꯗꯅ ꯅꯨꯡꯉꯥꯏꯔꯦ. ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯕꯣꯛꯅ ꯃꯁꯨꯒꯤ ꯖꯒꯣꯏ ꯑꯗꯨ ꯑꯔꯣꯏꯕ ꯌꯦꯡꯕ ꯅꯨꯃꯤꯠꯅꯤ ꯃꯇꯥꯒꯨꯝ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯦ. ꯃꯔꯛ ꯃꯔꯛꯇ ꯅꯅꯥꯎꯕꯤ ꯖꯒꯣꯏ ꯁꯥꯊꯦꯛꯀ ꯂꯣꯏꯅꯅ ꯃꯕꯣꯛ ꯇꯝꯅ ꯌꯦꯡꯖꯔꯛꯏ. ꯃꯕꯣꯛꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯐꯝꯕ ꯑꯗꯨ ꯎꯔꯒ ꯈꯔ ꯋꯥꯈꯜ ꯄꯣꯊꯥꯖꯩ. ꯃꯁꯨꯒꯤ ꯖꯒꯣꯏ ꯌꯦꯡꯅ ꯌꯦꯡꯅ ꯍꯅꯨꯕꯤ ꯇꯞꯅ ꯇꯞꯅ ꯂꯦꯛꯊꯔꯛꯏ. ꯃꯅꯥꯛꯇ ꯂꯩꯕ ꯀꯅꯥ ꯑꯃꯠꯇꯅ ꯖꯒꯣꯏꯗ ꯃꯃꯤꯠ ꯀꯨꯝꯅꯗꯅ ꯌꯦꯡꯂꯤꯕꯅ ꯃꯕꯣꯛꯅ ꯍꯤꯞꯊꯈꯤꯕ ꯀꯅꯥꯅꯁꯨ ꯎꯅꯍꯧꯗ꯭ꯔꯦ. ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯅꯥꯎꯕꯤ ꯃꯕꯣꯛꯄꯨ ꯌꯦꯡꯂꯛꯏ. ꯐꯝꯕ ꯎꯔꯛꯇ꯭ꯔꯦ. ꯑꯕꯣꯛ ꯃꯄꯥꯟ ꯊꯣꯛꯈꯤꯕ꯭ꯔꯥ ꯐꯝꯕ ꯎꯗꯦ ꯈꯜꯂꯤ ꯄꯨꯛꯅꯤꯡꯗ. ꯖꯒꯣꯏ ꯁꯥꯐꯝ ꯈꯪꯂꯛꯇꯦ. ꯖꯒꯣꯏ ꯁꯥꯊꯦꯛ ꯂꯣꯏꯗꯅ ꯈꯥꯡꯇꯞꯇ ꯂꯣꯏꯁꯟꯕꯁꯨ ꯌꯥꯗꯦ. ꯃꯄꯣꯞ ꯀꯥꯏꯗꯅ ꯁꯥꯖꯔꯤ. ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯕꯒ ꯈꯨꯂꯩ ꯊꯨꯅ ꯅꯅꯥꯎꯕꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯖꯔꯛꯏ. ꯃꯕꯣꯛꯇꯤ ꯑꯇꯨꯝꯕ ꯃꯤ ꯑꯃꯒꯨꯝ ꯐꯝꯐꯝ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯂꯦ. ꯃꯕꯣꯛꯀꯤ ꯁꯣꯔ ꯍꯣꯟꯗ꯭ꯔꯦ. ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯀꯞꯄ ꯂꯥꯎꯕ ꯇꯧꯍꯩꯗꯦ, ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯈꯪꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯕꯣꯛꯁꯤ ꯀꯥꯔꯗ ꯑꯃꯨꯛꯇ ꯊꯥꯡꯒꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯥꯔꯗ ꯃꯕꯣꯛ ꯑꯗꯨꯕꯨ ꯍꯤꯞꯍꯜꯂꯦ. ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ. ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯨꯃꯥꯡꯗ ꯊꯥꯗꯨꯅ ꯊꯝꯃꯦ. ꯑꯕꯣꯛ, ꯑꯕꯣꯛ, ꯑꯩꯅ ꯁꯥꯕ ꯖꯒꯣꯏ ꯂꯣꯏꯔꯦ. ꯂꯥꯎ, ꯆꯠꯂꯁꯤ, ꯍꯧꯒꯠꯂꯣ. ꯌꯨꯝꯗ ꯄꯣꯊꯥꯔꯁꯤ ꯑꯕꯣꯛ. ꯅꯁꯨꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯑꯕꯣꯛ? ꯌꯨꯝꯗ ꯄꯣꯊꯥꯔꯁꯤ, ꯍꯧꯒꯠꯂꯣ ꯑꯕꯣꯛ. ꯂꯥꯎ, yunda potables y agolo. Amo, amo.
ꯑꯩꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯕ ꯃꯕꯣꯛꯅ ꯏꯁꯨꯒꯤ ꯉꯁꯤꯒꯤ ꯖꯒꯣꯏ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯦꯛ ꯍꯦꯛ ꯍꯥꯏꯕ ꯑꯗꯣ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯀꯨꯏꯔꯦꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯗꯕꯁꯦ ꯆꯍꯤ 35ꯃꯨꯛꯇꯤ ꯐꯥꯔꯝꯂꯅꯤꯗ꯫ ꯍꯣꯏ ꯃꯔꯨꯞ, ꯐꯥꯔꯝꯕꯁꯨ ꯌꯥꯏ꯫ ꯀꯔꯝꯗꯤ ꯇꯧꯔꯤꯕ? ꯊꯕꯛ ꯏꯪꯈꯥꯡ, ꯏꯆꯥ ꯏꯁꯨ? ꯄꯦꯟꯁꯟ ꯆꯠꯂꯦ, ꯊꯥ 3-4ꯗ ꯉꯥꯏꯔꯤ꯫ ꯃꯔꯨꯞꯇꯤ? ꯑꯩꯁꯨ ꯄꯦꯟꯁꯟ ꯆꯠꯂꯦ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯍꯥꯏꯁ꯭ꯀꯨꯜꯒꯤ ꯄꯨꯟꯁꯤ ꯑꯗꯣ꯫ ꯍꯥꯏꯁ꯭ꯀꯨꯜ ꯍꯦꯛ ꯂꯣꯏꯈꯤꯕꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯥꯏꯅꯔꯦꯀꯣ꯫ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯂꯥꯏꯟꯗ ꯆꯠꯅꯈꯤꯕꯅꯅꯤ꯫ ꯚꯥꯏ ꯈꯣꯏꯅ ꯃꯄꯥꯟꯗ BE ꯇꯝꯈꯤ ꯍꯥꯏꯕꯗꯤ ꯇꯥꯏ꯫ ꯑꯩꯗꯤ ꯈꯔ ꯈꯨꯗꯣꯡ ꯆꯥꯗꯕꯅꯤꯅ ꯗꯤꯄ꯭ꯂꯣꯃꯥ ꯇꯝꯂꯒ ꯊꯕꯛ ꯑꯗꯨꯝ ꯆꯪꯂꯩꯇꯣ꯫ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯄꯥꯎꯁꯨ ꯑꯃꯠꯇ ꯄꯤꯅꯗ꯭ꯔꯦ꯫ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅꯤ꯫ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯝꯂꯒ ꯑꯩꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯔꯨꯞ ꯈꯣꯏꯅ ꯃꯄꯥꯟꯗ BE ꯇꯝꯗꯨꯅ ꯐꯝꯁꯨ ꯆꯥꯎꯅ ꯇꯧꯔꯒ ꯄꯦꯟꯁꯤꯟ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯩꯗꯤ AE ꯐꯥꯎꯕꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯕꯛ ꯂꯣꯏꯔꯝꯗꯥꯏꯗ ꯐꯪꯍꯧꯔꯦ꯫ AE ꯀꯥꯕ ꯆꯍꯤ 2 ꯂꯩꯔꯒ ꯄꯦꯟꯁꯤꯟ ꯂꯧꯕꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯝꯐꯥꯜꯗ ꯍꯣꯡꯂꯦ꯫ ꯄꯥꯎꯁꯨ ꯄꯤꯅꯕꯗꯤ ꯌꯥꯕꯅꯤ꯫ ꯌꯥꯏ꯫ ꯑꯩꯁꯨ ꯃꯔꯨꯞꯄꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯤꯡꯁꯤꯡꯂꯒ ꯕꯥꯔꯇꯣꯟ ꯄꯤꯕ ꯌꯥꯗꯕ꯭ꯔꯣ? ꯌꯥꯏ꯫ ꯑꯩꯒꯤ ꯌꯨꯝ ꯄꯥꯟꯕꯁꯦ ꯃꯊꯣꯡ ꯀꯌꯥ ꯆꯥꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤꯗꯅ ꯈꯜꯂꯦꯗ꯫ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤꯔ, ꯂꯥꯏꯔ ꯅꯪꯕꯒꯤꯔ, ꯅꯠꯇ꯭ꯔꯒ ꯁꯛꯆꯨꯗ ꯃꯤꯅ ꯀꯌꯥ ꯄꯥꯝꯕꯤꯗꯕ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯀꯔꯤꯅꯣꯗ? ꯚꯥꯏꯕꯨ ꯃꯇꯤꯛ ꯆꯥꯗꯦ, ꯁꯛꯆꯨ ꯃꯆꯨ ꯇꯥꯗꯦ ꯍꯥꯏꯔꯤꯕꯗꯤ? ꯑꯩꯈꯣꯏꯁꯨ ꯚꯥꯏꯗꯒꯤ ꯍꯦꯟꯒꯠꯄ ꯑꯍꯦꯟꯕ ꯒꯨꯜ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ꯫ ꯑꯩꯕꯨꯗꯤ ꯑꯩ ꯑꯣꯏꯔꯦꯅꯦ꯫ ꯃꯔꯨꯞꯅꯁꯨ ꯑꯗꯣꯝꯒꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯥꯡꯗꯗꯤ ꯄꯥꯎ ꯀꯔꯤꯁꯨ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯣꯏ ꯃꯔꯨꯞ, ꯇꯧꯕꯒꯤꯕꯨꯗꯤ ꯌꯨꯝ ꯄꯥꯟꯕꯁꯦ ꯑꯩꯅ ꯍꯥꯜꯂꯝꯒꯅꯤ꯫ ꯑꯩꯗꯤ 1971ꯗ ꯌꯨꯝ ꯄꯥꯟꯕꯅꯤ꯫ ꯑꯗꯨ ꯐꯔꯦꯅꯦ, ꯅꯨꯄꯤ ꯊꯤꯕꯗ ꯑꯀꯤ ꯀꯔꯝ ꯃꯊꯣꯡ ꯆꯥꯗꯕ꯫ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯃꯤꯉꯣꯟꯗ ꯏꯅꯧ ꯅꯧꯅ ꯂꯤꯊꯣꯛꯄꯗ ꯑꯔꯦꯝꯕꯗꯤ ꯅꯠꯇ꯭ꯔꯦ꯫ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ꯫ ꯈꯪꯍꯧꯕ ꯇꯥꯍꯧꯕꯁꯤꯡꯗꯨꯅ ꯇꯥꯍꯧꯔꯦ, ꯈꯪꯍꯧꯔꯦ꯫ ꯁꯨꯈꯪ ꯈꯪꯗ꯭ꯔꯤꯕ ꯑꯃꯗꯗꯤ ꯋꯥꯔꯤꯁꯦ ꯏꯅꯧ ꯅꯧꯅ ꯂꯤꯊꯣꯛꯄꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯒ ꯂꯤꯒꯗꯕ ꯍꯪꯒꯣꯏ꯫ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥꯒꯨꯝꯕꯅ ꯇꯥꯕꯗ ꯊꯑꯣꯏꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯣꯏꯅ ꯀꯔꯤ ꯍꯦꯜꯂꯗꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯅꯔꯤ꯫ ꯑꯩꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯔꯤꯁꯦ ꯍꯟꯖꯤꯟꯅ ꯅꯤꯡꯁꯤꯡꯕꯗ ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯇꯧꯏ꯫ ꯚꯥꯏꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯑꯩꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯍꯜꯂꯦ꯫ ꯅꯪ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅ ꯇꯤꯟꯅꯔꯛꯄꯅꯤꯗꯣ꯫ ꯁꯦ ꯃꯔꯨꯞ, ꯅꯪꯅ ꯌꯥꯝꯅ ꯀꯣꯏꯊꯣꯛꯇ꯭ꯔꯕꯁꯨ ꯁꯝꯂꯞꯅ ꯀꯔꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯈꯤ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯅꯇꯥꯎ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ? ꯑꯩꯈꯣꯏꯅꯤꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯉꯥꯛꯇꯅꯤ꯫ ꯆꯩꯁꯨ ꯄꯥꯏꯗ꯭ꯔꯤ, ꯈ꯭ꯋꯥꯡ ꯀꯣꯟꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤ꯫ ꯆꯍꯤ 34-35 ꯁꯨꯔꯕ ꯍꯥꯏꯕꯁꯦ ꯑꯍꯜ ꯆꯤꯡꯂꯕꯅꯤ꯫ ꯌꯥꯝꯅ ꯁꯥꯡꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯕ ꯅꯠꯇ꯭ꯔꯕꯁꯨ ꯁꯝꯂꯞꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯇꯝ ꯀꯨꯏꯅ ꯊꯦꯡꯅꯔꯛꯇꯕꯒꯤ ꯃꯔꯨꯞ, ꯉꯁꯤ ꯏꯈꯪ ꯈꯪꯗꯅ ꯊꯦꯡꯅꯔꯛꯂꯤꯕ ꯑꯁꯤꯗ ꯑꯩꯕꯨ ꯆꯥꯟꯅꯈꯤꯕ ꯃꯔꯨꯞꯅꯤ ꯈꯜꯂꯒ ꯂꯤꯔꯣꯗꯅ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯉꯁꯤ ꯍꯌꯦꯡ ꯑꯍꯥꯟꯅ ꯀꯣꯟ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝꯗꯨꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯅꯧ ꯅꯧꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯛꯄꯁꯨ ꯌꯥꯏ꯫ ꯌꯥꯝꯅ ꯁꯝꯅ ꯂꯤꯒꯦ꯫ ꯉꯁꯤ ꯊꯦꯡꯅꯕ ꯑꯁꯤꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯊꯦꯡꯅꯗꯕꯁꯨ ꯌꯥꯏ꯫
ꯑꯩꯅ ꯗꯤꯄ꯭ꯂꯣꯃꯥ ꯇꯝꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕ ꯑꯁꯦ 1979ꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗꯅꯤ꯫ ꯏꯅꯛ ꯅꯛꯅ ꯈꯨꯟ ꯂꯩꯀꯥꯏꯗ ꯈꯣꯡꯅ ꯆꯠꯄ ꯈꯣꯠꯄꯗ ꯑꯩꯒꯤ ꯌꯨꯝꯒ ꯏꯂꯥꯞ ꯂꯥꯞꯅꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯈꯤ꯫ ꯍꯦꯛ ꯎꯕꯗ ꯑꯩꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ, ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯪꯅꯕꯗ ꯑꯣꯖꯥ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯣꯖꯥꯗꯨꯅ LPꯒꯤ 5 ꯀꯥꯔꯤꯉꯩꯗ ꯇꯝꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯣꯖꯥꯗꯨꯅꯁꯨ ꯑꯩꯕꯨ ꯃꯨꯟꯅ ꯈꯪꯉꯤ, ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥꯅꯁꯨ ꯑꯩꯕꯨ ꯈꯪꯉꯤ꯫ ꯑꯩꯅꯁꯨ ꯊꯦꯡꯅ ꯈꯣꯠꯅꯕꯗ ꯀꯧꯅ ꯉꯥꯡꯅꯕ ꯑꯗꯨꯝ ꯇꯧꯅꯤ꯫ ꯅꯨꯄꯤꯗꯣ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯥꯁ 9ꯒꯨꯝꯕꯗ ꯉꯥꯏꯔꯤ꯫ ꯑꯩꯒꯤ ꯆꯍꯤꯒ ꯌꯦꯡꯅꯕꯗꯗꯤ ꯌꯥꯝꯅ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯑꯉꯥꯡꯅꯤ ꯈꯪꯅ ꯈꯪꯅ ꯃꯈꯣꯏꯔꯣꯝꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯁꯣꯔꯣꯛꯇ ꯆꯥꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯎꯅꯕ ꯍꯣꯠꯅꯩ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯈꯪꯂ ꯃꯥꯜꯂꯦ꯫ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯒꯨꯝ ꯊꯧꯋꯥ ꯏꯁꯥ ꯁꯥꯗꯅ ꯍꯩꯅꯗꯕ ꯃꯑꯣꯡ ꯎꯠꯂꯤ꯫ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯤꯅꯤ ꯆꯤꯊꯤ ꯄꯤꯕ ꯍꯥꯏꯕꯁꯦ꯫ ꯆꯤꯊꯤ ꯄꯤꯔꯣꯏ, ꯁꯨꯛꯍꯟ ꯍꯜꯂꯛꯇꯦ꯫ ꯑꯩꯅ ꯈꯜꯂꯤ, ꯏꯕ ꯍꯩꯇꯕꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯃꯁꯛ ꯊꯤ ꯌꯥꯅꯤꯡꯗꯦ, ꯆꯍꯤ ꯃꯇꯥꯡ ꯃꯄꯥ ꯆꯥꯏ ꯆꯥꯗꯦ ꯈꯪꯗꯅ ꯇꯧꯖ ꯁꯥꯔꯤꯁꯤ ꯈꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯆꯤꯊꯤ ꯍꯜꯂꯧ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯄꯥꯎꯊꯥꯡ ꯍꯥꯏꯔꯣꯏ, ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯥꯎꯈꯨꯝ ꯍꯜꯂꯛꯏ꯫ ꯅꯁꯨ ꯅꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯁꯨ ꯍꯅꯨꯕ ꯂꯦꯡꯒꯥ ꯆꯥꯏ ꯆꯥꯗꯦ ꯈꯪꯗꯅ꯫ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯑꯩ ꯀꯔꯤꯁꯨ ꯁꯥꯎꯅꯤꯡꯗꯦ꯫ ꯑꯩꯗꯤ ꯃꯥꯕꯨ ꯄꯥꯝꯃꯤ, ꯅꯨꯡꯁꯤ, ꯁꯤ ꯈꯛꯇꯅꯤ꯫ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯅ ꯑꯅꯝ ꯀꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯅꯠꯇꯦ꯫ ꯑꯩꯁꯨ ꯂꯦꯞꯇꯦ ꯃꯈꯣꯏꯔꯣꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯏꯊꯣꯛꯄ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯈꯪꯅꯕ ꯇꯤꯟꯅꯕ ꯅꯨꯄꯥ 2-3 ꯂꯩ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯃꯗꯨꯗꯁꯨ ꯑꯩ ꯊꯣꯏꯗꯣꯛꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯈꯤꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯃꯥꯕꯨ ꯄꯥꯝꯖꯕꯒꯤ, ꯅꯨꯡꯁꯤꯖꯕꯒꯤ ꯃꯑꯣꯡ ꯑꯗꯨꯇꯅꯤ ꯑꯩꯅ ꯎꯠꯆꯔꯤꯕ꯫ ꯑꯄꯥꯝꯕꯗꯨ ꯐꯪꯒꯦ ꯈꯜꯂꯕꯗꯤ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ, ꯍꯣꯠꯅꯕ ꯇꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯦꯞꯇꯕ ꯑꯩꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯈꯔꯗꯤ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯕ, ꯂꯝꯕꯤ ꯁꯔꯛꯇ ꯊꯦꯡꯅꯕꯗ ꯋꯥꯍꯩ ꯑꯃꯅꯤ ꯉꯥꯡꯅꯕ, ꯑꯩꯅ ꯍꯥꯏꯕꯗ ꯈꯨꯝꯂꯛꯄ, ꯑꯩꯅ ꯉꯥꯡꯕ ꯇꯥꯕꯤꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯀꯥꯏꯅꯤꯅ ꯑꯩꯒ ꯃꯔꯤ ꯂꯩꯅꯔꯦꯗꯅ ꯅꯤꯡꯐꯨ ꯉꯥꯡꯅꯔꯦ꯫ ꯅꯣꯡꯃꯁꯨ ꯑꯌꯨꯛ ꯄꯨꯡ 10ꯒꯤ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯑꯩꯒ ꯂꯝꯕꯤꯗ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯁꯥꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯅ ꯄꯥꯎ ꯑꯁꯤ ꯃꯃꯥꯗ ꯇꯝꯂꯨꯕꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯕꯤꯔꯦ꯫ ꯃꯕꯨꯡꯅꯁꯨ ꯐꯨꯏ ꯍꯥꯏ꯫ ꯄꯥꯎ ꯑꯁꯦ ꯑꯩꯅꯁꯨ ꯇꯥꯔꯦ꯫ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯆꯩ ꯆꯥꯔꯦ꯫ ꯑꯗꯨꯅꯗꯤ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯦ꯫ ꯍꯟꯗꯛ ꯑꯩꯅ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒꯦ ꯈꯜꯂꯦ꯫ ꯊꯦꯡꯅꯔꯦ, ꯆꯦꯜꯂꯁꯤ ꯍꯥꯏ, ꯃꯥꯅ ꯌꯥꯗꯦ꯫ ꯅꯨꯃꯤꯠ 6 ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯌꯥꯆꯪꯕ ꯃꯇꯝꯗ ꯆꯦꯜꯂꯦ꯫ ꯅꯨꯄꯤ ꯊꯤꯜꯂꯧ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯟꯕ ꯆꯠꯈꯤꯕ ꯃꯤ ꯐꯥꯎꯕ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯋꯥꯊꯣꯛ ꯊꯣꯛꯂꯦ꯫ ꯑꯩꯍꯥꯛꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯀꯥꯟꯅꯗꯦ, ꯂꯣꯠꯄꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯂꯣꯠꯂꯦ꯫ ꯅꯨꯃꯤꯠ 5-6ꯅꯤ ꯈꯔ ꯂꯥꯞꯅ ꯊꯩꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯃꯤꯠ 8-9 ꯁꯨꯈ꯭ꯔꯦ꯫ ꯄꯨꯔꯛꯂꯣ ꯅꯨꯄꯤꯗꯨ ꯀꯔꯤꯁꯨ ꯇꯧꯔꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦꯗꯅ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯌꯨꯝꯗ ꯍꯦꯛ ꯆꯪꯕꯒ ꯅꯣꯡꯉꯥꯜꯂꯒ ꯈꯨꯜ ꯂꯩꯀꯥꯏ ꯍꯨꯞꯅ ꯅꯨꯄꯤ ꯀꯌꯥ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯐꯥꯔꯒ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯩꯍꯥꯛꯄꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯔꯝꯂꯒ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯣꯏ, ꯑꯇꯣꯞꯄꯗ ꯄꯤꯅꯤ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ꯫ ꯑꯩꯅ ꯈꯜꯂꯦ, ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯗꯣ ꯀꯅꯥꯗ ꯄꯤꯒꯗꯧꯔꯤꯕ? ꯃꯥꯕꯨ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯅ ꯃꯤꯅ ꯂꯧꯕꯤꯈꯤꯗ꯭ꯔꯥ? ꯁꯣꯝꯗꯁꯨ ꯑꯍꯜ ꯂꯃꯟ ꯄꯨꯝꯕ ꯃꯩ ꯍꯧꯅ ꯁꯥꯎꯅꯔꯦ꯫ ꯅꯨꯃꯤꯠ 8-9 ꯆꯦꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯃꯥꯡꯍꯟꯅꯕ ꯇꯧꯔꯤꯕ꯭ꯔꯥ? ꯃꯤ ꯃꯋꯥ ꯂꯧꯕ ꯏꯟꯁꯤꯟꯕꯗ ꯃꯃꯥ ꯃꯄꯥꯅ ꯚꯥꯞ ꯇꯥꯗꯅ ꯄꯪꯂꯧꯗ ꯂꯧꯕ꯫ ꯃꯆꯥꯅꯨꯄꯤꯗꯣ ꯃꯁꯛ ꯐꯅ ꯐꯖꯔꯕꯁꯨ ꯍꯧꯖꯤꯛꯇꯤ
mahak chelore. Nupigi izat loire. Sasan chingbagom ihang pahongdana mayam changduna soro singdana pukiba aduda ahal lamana yamna penade. Makoina aingonda hai. Masi nupise amuk hana lauge khallurano. Mangondagi henbema ngasi nongma ninigi manungda hairaga hongani. Nangna huay aduta hayo. Maro, aina paukom sukpi pide. Aingonda ama changi themi, ama lai themi. Kanade, nupisi hanna yenglurano. Makoyi ngakchaw thekpa mi usittaba. Aikoibu karisu leitana khanba magi masadara. Magi masana pido mathi sana phaibra. Mahi kayam haibano, masakna chanaba yabra. Aikoigide nupasu thabak tawre. Hauji khara miyamdagi sothai haibagi wani. Chahi amarom phawba phadribani thabak tawba. Nupasi yulang thaktuna nisha sizinaduna matam manghanduna uktaba thabak tawibasu natte. Makhong tekpa mamit udaba mana pangba soinaibasu natte. Makogi wakhalsi karino usittawa haina yamna sawne. Aina wa mata ngangdana mayamna ngangnabado taduna khangi. Aina di itomta khanjai. Mahak aina lambidagi namduna phabasu natte. Isa yanaraga chenbane. Mana aigi yumdagi chatkibado makhongna thongna chatkibasu natte. Mayam changduna inbane chingmane tawduna pokhibane. Aigi ahallamana haibase aina iningdabadi natte. Makoina haibasing adubadi yamna chummi. Yamna ka henmanba aikoibu hanthana lawba usittabani haina lawba aduda sawnaribani. Adubu itaw nupidugi marande karisu leite. Mahak chatloidabagi yamna wana ukhongda polang khokta yanduna khangjaki. Mi mayamaduna sasan chingbagom chingkibado aina mitta ngasi su uri. Phadokkiba numit adudagi humni subada aiga maga amuk pung tara taba aduda yamna haina signa. Mahaka aiga pau phawnaraga adum chele. Madudagi tha amarom aina inigi mayumda lay. Adudi somda nupa mayumda luhongbagi thawrangsu amata tawdre. Ini khoina chawna luhong thoksi. Makoina hongbidrabasu hai. Aina yade. Kari kanaba makoigi mama mapana dan pigidabasu natte. Kumai oina pangthokpa luhongbado pamde. Luhongdrabasu aiga maga thungnare. Si mangaire. Ini khoigi imung manungna karigino nangbu asuk yamna tathina pamdribade. Aina khangde. Aiga machana piga yengnabada chahi yamna khenabagira. Khara laita lairabagira natraga class 10 phawba thadri haina aingona sawba oiridra. Aisu khanpham khangde. Pharene angang oimali. Mahi masing mapung phana tamma phangandri hairabasu madhu aikhoina lale. Adubu chumma lanba thidana machana pido nupa amada chelore. Hojikpu machana pido laisabini haina miyamna lobikhidra. Macha manghannaba thawrangba mama mapa singada ngaudribra haibane. Ngangbagi loiba naiti maru. Nupade tara thongna thibe yai. Ningon pokko makhoi hayeng matha sajage haibadani. Aina sukhalle. Aina ahallamangi yathang induna atopa nupi ma thibe yai. Mahakti manghaurani. Aina magidamak khongpham chena lepham thui haina leihobagi phabani. Maduna lamdrabade magi punsi kari oihoba haibado khallubada tu chungi. Tha magi matungda aikhoi ani yumda halakle. Adu phawba phadokani namduna lehloi haibage pau singado naknabani naisu loina tai. Yumdagi chathokpada yamna kina nupido chathui. Tha manga taruk pharaklaba phawba makoigi machanupido lukthoknabagi honaba lumba tokte. Atei kya
ꯃꯈꯣꯏꯒꯤ ꯍꯣꯠꯅꯕꯒꯤ ꯃꯥꯏ ꯄꯥꯛꯈꯤꯗꯕꯁꯤꯡ ꯑꯗꯣ ꯏꯇꯥꯎ ꯑꯩ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯄꯥꯝꯖꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯦ ꯑꯩꯕꯨ ꯆꯅꯤꯡ ꯇꯥꯗꯅ ꯄꯨꯟꯁꯤ ꯂꯦꯅꯕ ꯃꯊꯥ ꯁꯥꯅꯕ ꯂꯧꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯑꯍꯜ ꯂꯃꯟ ꯊꯥꯗꯨꯅ ꯂꯧꯈꯠꯄꯤꯅꯕ ꯍꯥꯏꯖꯔꯣꯏ ꯌꯥꯕ ꯂꯩꯇꯦ ꯃꯇꯝ ꯃꯇꯝꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯧꯔꯛꯄꯗ ꯅꯨꯡꯉꯥꯏꯇꯦ ꯃꯄꯥꯝ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯅ ꯆꯍꯤ ꯑꯃꯔꯣꯝ ꯆꯦꯛꯁꯤꯟꯅ ꯂꯩꯔꯛꯂꯦ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯄꯣꯛꯂꯦ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯩ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯃꯃꯥ ꯃꯄꯥꯗꯣ ꯃꯁꯨ ꯎꯅꯤꯡꯂꯅꯤ ꯅꯣꯏꯅ ꯍꯥꯏꯖꯕ ꯌꯥꯔꯅꯤ ꯁꯣꯏꯗꯅ ꯂꯧꯈꯠꯂꯅꯤ ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯀꯅꯥꯅꯁꯨ ꯌꯦꯡꯕꯤꯔꯛꯈꯤꯗꯦ ꯑꯉꯥꯡ ꯆꯥꯎꯔꯦ ꯄꯝꯗꯅ ꯄꯣꯗꯅ ꯄꯨꯕ ꯆꯠꯄ ꯎꯔꯦ ꯃꯈꯣꯏꯁꯨ ꯑꯗꯨꯕꯨ ꯏꯇꯥꯎ ꯀꯌꯥꯗ ꯊꯃꯣꯏ ꯀꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯂꯨꯔꯕ ꯇꯟꯖꯥꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯉꯥꯡ ꯎꯅꯕ ꯃꯇꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗꯨꯁꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯍꯥꯏꯅ ꯂꯩꯀꯥꯏꯅ ꯉꯥꯡꯂꯤ ꯑꯩꯅ ꯈꯜꯂꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯕ ꯊꯃꯣꯏ ꯃꯆꯥꯅꯨꯄꯤꯁꯦ ꯃꯈꯣꯏꯅ ꯄꯣꯛꯄ ꯃꯆꯥ ꯅꯠꯇꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯑꯩ ꯈꯜꯂꯛꯏ ꯀꯨꯝꯒꯤ ꯌꯥꯎꯁꯪ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯊꯪ ꯃꯊꯪ ꯂꯥꯛꯑꯦ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯆꯥꯛꯀꯧꯕꯁꯨ ꯆꯠꯇ꯭ꯔꯦ ꯏꯆꯥꯁꯨ ꯃꯤ ꯑꯇꯩꯅ ꯆꯠꯂꯤꯕ ꯆꯥꯛꯀꯧꯕ ꯂꯥꯡꯕ ꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯁꯔꯨꯛ ꯌꯥꯕ ꯐꯪꯗ꯭ꯔꯦ ꯃꯗꯨꯒꯤ ꯈꯜꯂꯨꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯈꯪꯗꯦ ꯑꯁꯨꯝꯅ ꯏꯆꯥ ꯑꯍꯨꯝꯁꯤ ꯄꯣꯛꯂꯕ ꯃꯇꯨꯡꯗꯁꯨ ꯂꯧꯈꯠꯇꯨꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯕ ꯑꯍꯜ ꯂꯃꯟ ꯍꯥꯏꯕꯗ ꯑꯌꯥꯕ ꯁꯨꯛꯄꯤ ꯄꯤꯔꯛꯈꯤꯗꯦ ꯑꯩꯍꯥꯛ ꯆꯤꯟꯅ ꯉꯥꯡꯊꯣꯛꯇ꯭ꯔꯕꯁꯨ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯉꯤ ꯌꯨꯝꯊꯪꯅꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯀꯌꯥ ꯃꯆꯥꯁꯤꯡ ꯄꯨꯗꯨꯅ ꯒꯥꯔꯤꯗ ꯈꯣꯡꯅ ꯑꯍꯟꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯠꯅꯕ ꯑꯗꯨ ꯎꯕꯗ ꯏꯆꯥ ꯑꯍꯨꯝꯗꯣ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯗꯦ ꯃꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯁꯨ ꯆꯥꯎꯁꯤꯜꯂꯛꯂꯕꯅꯤꯅ ꯚꯥꯞ ꯂꯣꯏꯅ ꯇꯥꯔꯦ ꯑꯩꯒꯤ ꯏꯃꯥꯁꯦ ꯂꯨꯍꯣꯡꯗꯦ ꯂꯧꯈꯠꯄꯤꯗꯦ ꯏꯟꯊꯣꯛꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯕꯅꯤ ꯀꯔꯤꯒꯤ ꯂꯧꯈꯠꯄꯤꯗ꯭ꯔꯤ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕꯤꯗ꯭ꯔꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯅ ꯍꯪꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯀꯨ ꯃꯥꯜꯂꯤ ꯅꯣꯡꯃꯗ ꯆꯥꯛꯀꯧꯕ ꯆꯠꯍꯟꯗꯦ ꯑꯩꯈꯣꯏꯒꯤ ꯃꯃꯤꯒꯤ ꯃꯄꯥꯝꯗ ꯆꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯗꯦ ꯃꯌꯥꯝꯅ ꯉꯥꯡꯅ ꯈꯣꯠꯅꯕ ꯇꯥꯕ ꯈꯔ ꯌꯥꯎꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯂꯧꯕꯁꯤ ꯀꯔꯤꯒꯤꯅꯣ ꯆꯍꯤ 12ꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯑꯃ ꯆꯦꯟꯈ꯭ꯔꯦ ꯂꯨꯍꯣꯡꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈꯠꯂꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯃꯈꯣꯏꯅ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯇꯨꯅ ꯏꯁꯨꯁꯤ ꯂꯧꯈꯠꯂꯒꯦ ꯅꯣꯡꯃ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯤ ꯂꯧꯈꯠꯄꯗ ꯆꯪꯒꯗꯕ ꯃꯆꯥꯛ ꯃꯊꯨꯝ ꯈꯔꯗ ꯄꯨꯔꯒ ꯈꯣꯏꯔꯝꯗꯨꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯕ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯕ ꯂꯥꯛꯈꯤ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯋꯥꯔꯤ ꯂꯩꯇ꯭ꯔꯤ ꯉꯝꯍꯩꯔꯣꯏ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯣꯏ ꯃꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯑꯍꯟ ꯁꯥꯎꯗꯨꯅ ꯃꯐꯤ ꯀꯂꯝꯂꯒ ꯆꯠꯈꯤ ꯃꯁꯤꯒꯤ ꯄꯥꯎꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯑꯩꯅ ꯂꯧꯈꯠꯄꯒꯤ ꯋꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯌꯥꯈꯤꯗꯦ ꯍꯥꯏꯅꯩ ꯑꯩꯉꯣꯟꯗ ꯍꯪꯂꯛꯄꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏ ꯑꯁꯨꯛ ꯀꯨꯏꯔꯕꯁꯦ ꯏꯆꯥ 3 ꯁꯨꯔꯦ ꯅꯨꯄꯤꯒꯤ ꯁꯤꯕ ꯌꯥꯕꯒꯤ ꯂꯥꯡꯐꯝ 3ꯂꯛ ꯍꯧꯈ꯭ꯔꯦ ꯏꯆꯥꯁꯤꯡ ꯁꯥꯊꯤꯅ ꯅꯥꯕ ꯌꯦꯛꯄ ꯌꯥꯎꯈ꯭ꯔꯦ ꯀꯅꯥꯃꯠꯇꯅ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯒ ꯍꯧꯖꯤꯛ ꯏꯆꯥ 3 ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯍꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯅꯨꯊꯪꯅ ꯂꯧꯈꯠꯄꯤꯔꯒꯦ ꯍꯥꯏꯕ ꯋꯥꯁꯦ ꯃꯤꯅ ꯇꯥꯕꯗ ꯅꯣꯛꯅꯤꯡꯂꯝꯒꯅꯤ ꯃꯔꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯥ ꯁꯥꯕ ꯃꯇꯥꯡꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯝꯗꯅꯤ ꯑꯉꯥꯡꯁꯤꯡꯕꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅꯕ ꯃꯈꯟ ꯃꯊꯦꯜꯅꯤ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯇꯧꯈꯤꯕ ꯑꯗꯣ ꯍꯤꯌꯥꯡꯒꯩ ꯊꯥ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯇꯁꯦꯡꯅ ꯋꯥꯈꯤ ꯀꯨꯝ ꯑꯃꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯈ꯭ꯔꯕꯁꯨ ꯅꯨꯃꯤꯠ ꯊꯥꯒꯤ ꯅꯠꯇꯦ ꯍꯤꯌꯥꯡꯒꯩ ꯊꯥꯗ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯄꯣꯏꯅꯨ ꯊꯥ ꯍꯦꯛ ꯆꯪꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯆꯥꯕ ꯊꯛꯄ
tumba, office kaba, mathong maram khangkide. Kayada kankraba, mama oibigi thamoina. Ai hakaktadi luhongbige, lokhatbige haiba wakhal machet ama phawba khankidraga. Machana pi machin khibadagi machi mabu lokhatpagi wa ningsinglakpa. Machi lai gi tin gi thoram tawdana makha tabagi thabak tawba yadabanina machi lokhatlu haina haira male. Ai gi nupiga lokhatnabagi akanba wahai thadarakle. Aina sukya yade. Aina hai. Ai gi di loikre, haukre. Ai luhongdabaso icha ahum leire. Loina chawre. Ai nupi lokhat pinabagi wakhal tawbirurano. Madi makhoi mama mapana sikre haina lawkhraba natra. Lairik pumba maina thadoktana, phiron mai thadoktana yamna tathina tawbikhibado. Maduna aikhoigi yaifanaba lambi ama sembirambane. Nasana pi hansu luhongidre. Manaw nupisu hongdana yum palo. Karisu okaiba laitabane. Matik chaba barama phanglagana luhongbige haiba. Matik chade haina khanba ibuna khuyagi upulloina khanba. Nakhoigi punsido nungaiba oy. Ai nupibu lokhat piraga. Ai haukraba isa singi thamoida phangkhiba nungaitaba mayamdo kokhidra. Makhoi makha tana hairakhidre. Manaw nupi lawba nupadana hanjin hanjin. Tadagi lokhatpagi thabagase pangthoktrabadi ai luhonguse yaroidawri. Aina hai. Nupi lawbabu luhongdrabadi yade haibra. Ai su hongdiside angang yauri. Moiga sangthok changsin tawdabasina hena nungaire. Nang su honingdrabaso nupido adum lawba yabane. Aidi anirak phawga selibadani. Aibu mi amoina ukidaba, aibu karama makhalgi jibo oina uribano haiba, ai ngasi su khangdre. Ngasidi ai penthok lage khanna penthok labani. Nangsu penthok luhongdrabaso isa dhara phangbane. Ain haikibasing ado taraga amade saubiba pumba kawbikro. Ahalaman haijaraga lokhatnaba chatpiro haire. Asumna kanna hanjin hanjin haimanbadagi mamai thangda lokhatpagi wafamado yare. Ai ma luhongdrabaso mi ataigisu luhongma kahenba haibasiso aingona papunabani. Singnaba haiba tawraroi haiduna aihakpu lokhat hanbile. Makhoigi ningba thongkre. Lokhatpa numita isa nupi atomisu aikhoina chatpada yawge haiduna ningai tawkribani. Mayam changduna themduna angang chatpa yade. Kabok haibok phawba chaba tahoide haiduna tawkhibani. Matam sangna lokhattana lakpadagi chahi 12-13 matungda makhoini lokhatpa asida yamna hainadaba maring marangba tahoidaba thabak amagum miyamgi chakubagi thoramado yawba takhe. Aigi nupisu yamna hainadana ahanba chakubado chatki. Angangsingsu matam madudadi loina chawre. Chawrabanina chakuba chatpa ikaile. Pisak pitningaidagi mamaga kumgi chakuba chalaktrabanina handakta inong chatpa aduda isasingdo yamna hainadaba. Khangde ikaibagi matawdo aisu yengbada khangi. Chakuba lakpa khuding aigi nupi namadi isasingna. Chakuba numit aduda karam haina yumdagi mapan thoktana. Nakan yetlom pumlang langnabagi marakta karama wakhalgi ipakta luptuna lairambano haibadudi khangdre. Aigi oinadi chinda phongdoktrabaso nupigi amadi angangsinggi mamangda uthoktrabaso tumina lona thamoinungda makhol thoktana kapkhibado ichinsina tambada thajakhigadra. Chakauba khuding matamdugi cinema phajaba kiset waidana numit ado haukiba loikiba ngaiba wadanaba chakauba adu ningsingdanaba honaki. Chak ngatana thongdana charaga isa singa aiga nupiga cinema da pungning thingindana nokhiba tawkhiba singado chakaubagi mathel ama oike.
ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯐꯥꯎꯕ ꯍꯤꯌꯥꯡꯒꯩ ꯆꯥꯛꯀꯧꯕ ꯃꯥꯅ ꯂꯥꯛꯄꯗ ꯑꯉꯥꯡꯁꯤꯡꯅ ꯄꯤꯛꯂꯤꯉꯩꯒꯤ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯒꯤ ꯆꯍꯤ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯅꯤꯡꯁꯤꯡꯗꯕ ꯌꯥꯎꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯊꯥꯏꯅꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯍꯛꯆꯥꯡ ꯋꯥꯍꯟꯅꯕꯅꯤ ꯈꯜꯂꯒ ꯅꯤꯡꯁꯤꯡꯕ ꯑꯁꯦ ꯍꯦꯟꯒꯠꯂꯛꯏ ꯑꯍꯜ ꯑꯣꯏꯔꯒ ꯃꯔꯥꯏꯅ ꯀꯥꯎꯖꯔꯛꯀꯅꯤ ꯈꯜꯂꯣꯏ ꯏꯆꯥꯁꯤꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯏꯁꯨ ꯐꯪꯂꯕ ꯐꯥꯎꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯕꯨ ꯍꯦꯛ ꯂꯥꯛꯂꯕꯗꯤ ꯋꯥꯈꯜ ꯑꯃꯗ ꯅꯥꯊꯩꯗꯨꯅ ꯀꯥꯎꯊꯣꯛꯀꯦ ꯍꯣꯠꯅꯕꯗ ꯁꯨꯡꯉꯝ ꯉꯝꯗꯦ ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯀꯥꯏꯕ ꯉꯝꯃꯤ ꯅꯨꯡꯁꯤꯗ ꯃꯃꯥ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯅꯤꯗ ꯑꯇꯩ ꯍꯔꯥꯎ ꯀꯨꯝꯍꯩꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯅꯤꯉꯣꯜꯁꯤꯡꯕꯨ ꯆꯥꯛꯀꯧꯕꯒꯤ ꯅꯣꯡꯃꯈꯛꯀꯤ ꯑꯣꯏꯕ ꯀꯨꯝꯍꯩ ꯑꯁꯤ ꯈꯛꯇꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯄꯨꯡꯁꯣꯟ ꯁꯣꯟꯊꯍꯜꯂꯦ ꯍꯤꯌꯥꯡꯒꯩ ꯊꯥ ꯂꯥꯛꯄꯗ ꯅꯤꯉꯣꯟꯗ ꯅꯠꯇꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯍꯔꯥꯎꯅꯕ ꯀꯔꯤ ꯃꯊꯦꯜ ꯀꯔꯤ ꯗꯈꯤꯅꯥ ꯄꯨꯡꯂꯥꯡ ꯂꯥꯡꯅꯕ ꯎꯕꯗ ꯑꯩꯍꯥꯛꯇꯤ ꯂꯣꯟꯅ ꯇꯨꯃꯤꯟ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯑꯁꯦ ꯇꯩꯊꯣꯛꯆꯕꯅꯤ ꯅꯣꯡꯉꯥꯟꯕꯒ ꯂꯝꯖꯥꯎ ꯁꯔꯛ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ ꯒꯥꯔꯤꯒ ꯂꯧꯕ ꯆꯠꯄ ꯊꯤꯟꯕ ꯆꯠꯄ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯆꯥꯛꯀꯧꯕ ꯆꯠꯀꯦ ꯑꯩꯈꯣꯏꯕꯨ ꯆꯥꯛꯀꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕ꯭ꯔꯥ ꯍꯪꯂꯛꯇ꯭ꯔꯕꯁꯨ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯑꯩ ꯏꯇꯣꯝꯇ ꯈꯪꯐꯝ ꯈꯪꯗꯕꯅꯤ ꯑꯣꯏꯔꯝꯂꯣꯏ ꯑꯩꯒꯤ ꯃꯃꯥ ꯁꯥꯕꯤꯁꯨ ꯑꯩꯉꯣꯟꯗ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥꯡꯗ ꯎꯠꯊꯣꯛꯇꯕ ꯑꯁꯦ ꯑꯣꯏꯔꯝꯒꯅꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯒ ꯃꯄꯥꯝ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯂꯥꯛꯄ ꯑꯗꯨ ꯎꯔꯒ ꯑꯩꯅ ꯈꯜꯂꯤ ꯃꯇꯝ ꯑꯃꯗ ꯏꯆꯥꯁꯤꯡꯅ ꯃꯃꯥꯒ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯍꯟꯈꯤꯗ꯭ꯔꯕꯁꯨ ꯏꯆꯥꯁꯤꯡꯒ ꯏꯁꯨꯁꯤꯡꯒ ꯃꯄꯥꯒꯤ ꯌꯨꯝꯗ ꯍꯔꯥꯎꯅ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯑꯗꯨ ꯎꯔꯒ ꯃꯇꯝꯗꯨꯒꯤ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯈꯤꯗꯕ ꯑꯗꯣ ꯃꯤꯌꯥꯝꯒ ꯆꯞ ꯃꯥꯟꯅꯅ ꯍꯤꯌꯥꯡꯒꯩ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯆꯥꯛꯀꯧꯕꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯆꯥꯕ ꯐꯪꯖꯔꯕꯅꯤꯀꯣ ꯈꯜꯂꯒ ꯀꯞꯅ ꯅꯣꯛꯆꯔꯦ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯕꯨ ꯀꯞꯂꯕ꯭ꯔꯣ ꯑꯣꯟꯊꯣꯛꯅ ꯊꯃꯣꯏ ꯁꯣꯟꯈ꯭ꯔꯦꯗ ꯆꯍꯤ 65 ꯆꯪꯂꯛꯂꯕꯅꯤ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯗꯣ ꯐꯨꯡꯒꯥ ꯋꯥꯔꯤꯅꯦ ꯈꯜꯂꯁꯤ ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯗ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯅꯪꯗꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯨꯅꯇ ꯂꯩꯕꯅꯤ ꯑꯁꯨꯝꯅ ꯅꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯀꯅꯤ ꯊꯥꯖꯗꯦ ꯃꯔꯨ ꯐꯥꯒꯤ ꯇꯧꯒꯜꯂꯤ ꯍꯥꯏꯗꯨꯅꯕꯨ ꯐꯥꯒꯤꯗ ꯇꯧꯗꯨꯅ ꯂꯩꯒꯗ꯭ꯔꯥ ꯊꯃꯣꯏ ꯑꯁꯤꯅ ꯊꯤꯡꯕ ꯉꯝꯂꯛꯇ꯭ꯔꯕꯗꯕꯨ ꯀꯗꯥꯏꯗꯒꯤ ꯐꯥꯒꯤꯅꯣ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯍꯔꯥꯎꯅ ꯉꯥꯏꯖꯕ ꯍꯤꯌꯥꯡꯒꯩ ꯊꯥ ꯑꯁꯤꯕꯨ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯋꯥꯖꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ